Pumnammakpu ahanba maktada khurumjari lengsinbiduna laibiriba aigi yamna nuksijarabi ima mayamna Oja Saroj Nalini Khomdram haina mingaubiba ima busu khurumjari. Ngasidi aina login tawrakpada imagi set haiba tare masi yamna phajaba ama oire maningda anauba decoration sisu ure dagi ima ga igena sida imana US da lakpada akoina samu se samu macha sigi art tawkhibani adu smaina kitang onthora agadi magi design du ugani akoina samu se phanek sethangi left side ta ado ona taina na oin onthokpiyo ima masigi samu macha si ubata ngasidi aigina ayukni hujiksi imaga adagi yingbiriba mayam India da yangbiragadi evening ni aduna aigidamakta masi ubata yamna mangon oiba ama oire ado imagidi kamaina tawbiriba aihak yamna nungaijari maramdi sanupina na chesena ngarang tar chatlaga aigi samu se aina yam utningba adagi lei su mayam ka che ademana su yamna samu si yam utningba ada samu si thambam je tiena moi bazar chalura kanda aigi table adagi aigi larik thamnaba kaidoba mayam ama leire aduga samu si di aina yam pamjana aina isa monikai manakta chatpada moi art center akoi painting gi amada changaga aigi punsida khwaidagi pamjaba sagi marakta samuni oiba angang oringaidagi aduna admai tawdana ai samu se hujik su pami ngarang su arif nama silchar dagi samu ahingba ma ulae aingwanda video thagale aina kayamna nungsi ayam teba jani moi jangal manungda silchargi area dudi ai khangdre magi video duda ado samu sina u se ka aga ma chinghandoi ne ba adai duda pakeno tawdana mana video namaka na engonda aigi aina khwaide nungsi ba sa samu ne ba ma khangdabra khangde ma tharakba da idea harawra ba ko ado ai samu amtang di tongning ba ne ba ado di phokdi phangri ai punsi da di tongge na tawbada sunang haudraba amuk Taj Mahal gi yengba chatpada admai tawraga samu yam pame aduna sigi coloring se aina khanjaraga koi maitai gi samu se amomni sida khaliba samu se laba nate labaga mabani se structure kha khenai aina pami se amom macha tenbim ga su pamba aduna maitai gi phi se samu sida aina bhabna kano tawraga mapanai ba maga aduga rani gi type ta phi amaga yalaga yekhibani aduna aina yam nungsina sida Delhi sida chena su yam phajana thambirami aina aigi lakpham mayai oiba sidi aigi yum sidi Delhi sina center ne na khallaga admai tawbanida adasi yam nuare adagi aigi phi illi sisu aigi hek yum lona bada moi plate sida family mari lei mari sina moi mama gumna ai cham nungsiba adui manungda asra aidi ma se Lucknow dagi ni magi husband ga moi family macha ani ga lei mana ai se thoidok na luna tawi ado handaki aigi birthday da mana phi se mana thon birakpani gift birakpani adu ngasi illage na ai illa ini yamna nungsi aidi imagi yamna aina masida panjahau ningbasi akoi magi aina yamna admire tawsaba yam nungsijabase imasina mafam chatpa aina Bangalore da leiringaida any mafam da imana lakpase aina khangnadaba mi phau imana khangnaraga wariga sanaraga imanangdi kari maronda ngangnai kain aina Bangalore da khoigi lekai gi haitare ko aina leramba sida Kannadika moise Kannada marom da ngangdoini adai moi hujiki neighbor sigi mama se masi
English su haitaba adagi akhoi ma su English se yam kanna phajana ngang ba su oidaba ada ai ni mana ba ni kamaina wari sanai kaina hai gi badu ningsing halli adagi ban US salak pada su aina khangna da ba khoi gi neighbor gi mayam sigastina dana walking ga chatmina dana tawai magi amna outgoing oiba aduga irrespective of caste creed yamna nungsiba connection ama porakpa ngambasi aina imadagi inspire tawjabani yamna nungsi haibati zik imagi yamna phajaraba phise aidi imana leijabane na khallaga gift oina yamna nungsina bibira itabada amuka henna phajahalle adudi mayam yengbiriba pumna magnasu soidana haibira u adongi numit ngasigi numit si karam tawbiri handaki week si kamaina chatpiri akoina hudorakpa sida nungaiba wari ama saragati akoigi ngasigi session si amna nungaigani masi akoigi state of mind se elevate tawbani akoina personality development class su ehangna dum sizina zaba kanoni akoina macha macha ne na khallaga su ngasai imana wari libi bado imana ngasai haibi kiba mana my WhatsApp ta Arif na samugi video do tharakpadu ta mongonda ngatangi yamna nungaiba ama pokpa aduga Arif na su magi adugi samu yengubagi moment to share tawba masine koina human connection hairisi macha ni kesu natte na mayamna di khanbiba oiraga su masina koigi thamoida akoigi heart ta akoigi state of mind se masi elevate tawba ngambani aduna aina yamna encourage tawjaba macha macha ni haina laithokpi ganu akoigi mind state of mind se elevate tawna bagi damakta sigumba nungairaba macha macha si yamna darkar oi haina hairaga aihanga sigi program asi hojage soidana tajaningi yengbiriba mayamgi nungaiba moment singsu aduna matang asida ngasigi book club sidai sida imana kari pabiga doribano haibadu imada hojek sinajarage aduga khoi program asi hobinaba kurumjeri ehangna su tabiriba yengbiriba khwai khibipu khubam tala lonajaraga bhakti kachari nonglukjari kongnonjari aduga ngachi aina miyamda lanthok sage haina kuina khangalaba aikhoigi chama chubagi mapo kungongi manungda leiriba aikoigi aibi thodok hendokna khwaidagi mangjin thana aibi oirambi ai iraga thambirambi aibi ahumse sigi manungda kumari Takhellambam Oja Thoibi aibusu khutpaidana class 7 daina 10 bahawa takpirapi ojani ado mahak na iba yamna phajagre aigi mani matum haiba ma keno se wari macha se ai ngasi lan thokjage haidana ai lojare mahaki maramda hanbada kitang hanadi yamna thamjagre postmortem paba duga wari macha ama ani ahungumba aduna hujik si akoigi maitai Manipuri kapi haibadi aibi singse aibadi yamna ngalingai matamda Dr. Kamal hoi chawwa ngahul Darendrajit na chingbana dana thambiramaba matungda nupi singsina aikoi nupi haibadare ai sasu nupi oibanina aikoina karigidamakta asyamna thengthana aibi ahumse thorakhibano moigi mamangdadi thoratraga aina sum wakhanda khalle competition tawjaba nupana hangre nupina hangre haibagi nachade adubu masigi achawba maramdi lairik tambada nupina tambagi ayaba piba tamhanba se khara thengtakna lakhiba aduna maram oidana lairik tamdragadi iba thokte aduga ma imu manungi sinta koktakpa aduga yumba longi maramda adum satkiba aduga hairibi khoigi mangjin tharbi Oja Thoibi manasu ihan hana kainoni chahi su kaino halli ojadi 1920 da magi
ꯄꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯗꯩ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯊꯧꯃꯨꯟ ꯅꯥꯎꯃꯨꯟꯅꯤ 19 2022 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯃꯣꯝ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯕꯤ ꯑꯍꯨꯝꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯂꯕ ꯍꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯏꯗꯅ ꯉꯁꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯑꯗꯒꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯅꯨꯄꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕꯤ ꯑꯏꯕꯤꯅꯤ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯊꯣꯏꯕꯤꯅ ꯏꯕ ꯃꯥꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯌꯥꯝꯅ ꯃꯥꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯁꯃꯥꯖꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯛꯄ ꯅꯨꯄꯤꯅ ꯅꯨꯄꯤꯗꯁꯨ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯣ ꯅꯨꯄꯤ ꯑꯃꯅ ꯑꯋꯥꯕꯒꯤ ꯋꯥꯔꯛꯄꯒꯤ ꯃꯥꯒꯤ ꯌꯥꯝ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯠ ꯑꯣꯏꯕꯒꯤ ꯁꯤꯒꯨꯝꯕꯒꯤꯁꯦ ꯎꯠꯄ ꯃꯥꯏ ꯄꯣꯁꯃꯣꯔꯇꯦꯝꯗꯁꯨꯅꯤ ꯑꯩꯅ ꯄꯥꯖꯈꯤꯕ ꯈꯔ ꯑꯇꯩ ꯑꯇꯩꯗꯁꯨꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯃꯥ ꯑꯩꯒꯤ ꯃꯅꯤ ꯃꯇꯨꯝ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯌꯥꯎꯔꯛꯇ꯭ꯔꯀꯥꯟꯗ ꯃꯥꯅ ꯁꯣꯟꯅ ꯃꯥꯏ ꯏꯃꯨꯡꯗ ꯂꯩꯔꯀꯥꯟꯗ ꯌꯣꯛꯀꯦ ꯀꯥꯏꯅ ꯏꯃꯨꯡꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯃꯄꯨꯔꯣꯏꯕꯩ ꯁꯦꯕꯥ ꯇꯧꯅꯤꯡꯗꯅ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯑꯃ ꯑꯣꯏꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯃ ꯌꯣꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯄꯥꯊꯣꯛꯆꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯋꯥꯔꯤ ꯃꯆꯥꯁꯤ ꯍꯥꯟꯅ ꯂꯥꯟꯊꯣꯛꯆꯔꯒꯦ ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯃꯅꯤ ꯃꯇꯨꯝ ꯄꯨꯡ 9-10 ꯇꯥꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯏꯟꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯩ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯤ ꯊꯣꯡꯗ ꯇꯦꯛ ꯇꯦꯛ ꯀꯥꯞꯄꯤ ꯍꯣ ꯀꯅꯥ ꯂꯩꯕꯒꯦ ꯋꯥ ꯑꯃꯇ ꯍꯥꯏꯖꯔꯝꯒꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯈꯤꯕꯅꯤ ꯏꯃꯨꯡꯗꯒꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯔꯦꯈꯥ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯏꯟꯗꯨ ꯎꯕꯗ ꯍꯔꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯍꯩꯃꯥ ꯀꯗꯣꯝꯗꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯔꯦꯈꯥꯅ ꯍꯥꯏꯈꯤ ꯏꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯔꯨꯕꯅꯤ ꯍꯣꯔꯦꯟꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯅꯤꯡꯗꯨꯅ ꯆꯪꯂꯛꯄꯅꯤ ꯀꯔꯤ ꯋꯥꯅꯣ ꯅꯪ ꯁꯤꯃ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯍꯣꯕꯦꯗ ꯇꯧꯔꯗꯅ ꯎꯅꯗꯕꯁꯨ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯕꯨ ꯆꯥ ꯀꯞ ꯑꯃꯇꯪꯗꯒꯁꯨ ꯊꯛꯃꯤꯟꯅꯈꯤꯁꯤ ꯀꯩꯗꯧꯕꯒꯦ ꯏꯕꯦꯝꯃ ꯔꯦꯈꯥꯅ ꯌꯥꯝꯅ ꯐꯝꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯈꯤ ꯏꯟꯗꯨ ꯂꯩꯇꯥꯅ ꯐꯝꯕ ꯉꯝꯗꯦ ꯊꯦꯡꯈ꯭ꯔꯦꯅꯦ ꯏꯕꯦꯝꯃ ꯑꯩ ꯆꯥ ꯀꯩꯀꯥ ꯑꯃꯠꯇ ꯆꯥ ꯀꯔꯤꯀꯥ ꯑꯃꯠꯇ ꯊꯛꯆꯔꯔꯣꯏ ꯑꯉꯥꯡ ꯅꯨꯕꯤ ꯃꯌꯥꯝꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯔꯝꯃꯅꯤ ꯋꯥ ꯁꯤꯃꯇ ꯍꯥꯏꯔꯝꯂꯒ ꯆꯠꯂꯒꯦ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯞꯐꯤꯡꯂꯤꯕꯁꯤꯕꯣ ꯍꯦꯔꯥ ꯅꯪꯅ ꯃꯃꯥꯡꯉꯩꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦꯅꯦ ꯀꯩꯅꯣꯗ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯈ꯭ꯔꯒ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯥꯎꯔꯦ ꯍꯥꯏꯕ ꯅꯪ ꯍꯦꯛ ꯍꯥꯏꯔꯣꯗꯅ ꯏꯟꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯏ ꯍꯥꯏꯔꯛꯏ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯑꯉꯥꯡ ꯀꯩꯀꯥ ꯂꯩꯔꯕꯗꯤ ꯑꯃꯠꯇ ꯌꯣꯛꯆꯒꯦ ꯍꯥꯏꯈꯤꯕꯗꯣ ꯋꯥꯁꯤ ꯇꯥꯕꯗ ꯔꯦꯈꯥꯗꯣ ꯅꯨꯡꯉꯥꯏꯕꯅꯤꯕꯨ ꯍꯥꯏꯁꯤꯔꯥ ꯑꯋꯥꯕꯅꯤꯕꯨ ꯍꯥꯏꯁꯤꯔꯥ ꯊꯃꯣꯏꯗꯣ ꯏꯊꯛ ꯏꯔꯥꯡ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯥꯏꯔꯛꯏ ꯑꯋꯣꯏꯕꯔꯅꯦ ꯏꯟꯗꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯟꯗꯨꯅ ꯁꯛꯐꯟ ꯍꯟꯖꯤꯟꯅ ꯐꯨꯡꯈꯤ ꯀꯩꯅꯣꯅꯦ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯒꯗ꯭ꯔꯣ ꯅꯍꯥꯛꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯌꯥꯏꯌꯦ ꯂꯧꯒꯦ ꯍꯥꯏꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯋꯥꯁꯤ ꯇꯥꯕꯗ ꯔꯦꯈꯥꯗꯣ ꯇꯊꯛ ꯅꯨꯡꯁꯥ ꯊꯤꯖꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯑꯁꯨꯛ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯣꯏꯊꯣꯛꯀꯅꯤ ꯈꯪꯂꯝꯗꯕ ꯋꯥꯐꯝ ꯍꯧꯖꯤꯛꯃꯛ ꯂꯧꯔꯨꯁꯤ ꯍꯥꯏꯔꯕꯁꯨ ꯌꯥꯏꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯇꯥꯅꯤꯡꯉꯤꯗꯅ ꯏꯟꯗꯨꯅ ꯋꯥꯔꯤꯗꯨ ꯁꯝꯂꯞꯅ ꯂꯤꯈꯤ ꯁꯤꯅꯤꯃꯥ ꯅꯣꯡꯃ ꯄꯥꯈꯪ ꯑꯃꯒ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯉꯥꯡ ꯄꯣꯛꯄ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯅꯝꯂꯒ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯦꯇꯔꯅꯤꯇꯤ ꯋꯥꯔꯗꯇ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯈꯔ ꯂꯩꯔꯒꯗꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯩ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏ ꯂꯧꯖꯒꯦ ꯍꯥꯏꯕꯁꯨ ꯂꯥꯛꯏ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯣꯅꯦ ꯏꯕꯦꯝꯃ ꯑꯩ ꯆꯠꯂꯒꯦ ꯀꯔꯤꯅꯣ ꯑꯁꯦꯡꯕ
ama haibabu aina soidana yoksaragadabadubu adu oirabadi induna makha tarei kari numita lake haibage hayengdi pung tara tabada laklage hayeng sen numit thasu yamna phai laklo hairamlaga sathre indu chatkraba matungda rekha haipam khangdraba wakhalgi pak amada lukkhre onthokpani kaya da maraiba thikraba angangno aduga mama aduna karamba mama no ne nupi oibigi athoiba gundi mama oibi haibi mama oibigi gun aduni adubu mathamoi mathanungdagi macha adubu hundopa ngamlibadubu nupi du mamara haipam khangdre tanglaba brahma makna supo ngamdraba miyoiba mapokni adu laina khaliba mamita macha ujadabi kayana laithong khudingda nijariba angakpani miyoibagi wakhal mama adubu mamagi thamoi sendrabara natragana samagi minokki banara thangnaba mikupta achagi mangal amada amuk tawkre yum palakpa chahi tara mari tara mangagi matungda oigani khalamdaba thodok ama oithorakpa sida wakhalgi miyengda urakle tanauraba senbandan nungsiraba kontok ama ima phiji paiduna taping yanajaba kari amu haisige rekha punama kauthokduna machagi taibangda lukre amukasu matonda khanjai isor leite karamna hairasige laithong khuding khurumjarubadagi natra asibo asumna mangi taibang amada tawringaida mapuroiba dayal sangle rekha mikap khangthok thokpagumna karino ngasidi khara ngandrane dayal phi phongdoklaga chakchari dayal larik laisu nangthina heiba phamdu mayai oirap chawba phampaiba min nupigi hak macha khangna chali nongmata su magi nupi tathi taoina tawti macha pokti haiduna atopa nupi amada mitaru basu leite mapuroi bana chakchari ngeda rekhana tapna haijare ngasidi aiwa amata haijage dayal phagi oina ngasina karamba laifam toklasida poktrabasu yare kajorage aidi poktabana su hena phare haina khalle karibu kanaribage ngahak leiraga ha adu tawre ngahak loraga ada tawre ibema poktabasina yamna pharabani rekhana makha tari nate ye tamo nalla na khanbira male aina haijari berdi sinine aikhoina di poklaroi daba aduga yokpagi thodang di logadaba angang ama leire madudi yamna phabagi wanina dayalna yamna samna khongki aduda tamona adum daitya lobiro rekhana chingnarap tawna khongki dayalna bhaptana hairaki nangna hairibado imagi waro masu karigi pamloi khara leiraga khumai dhara mutta naba masu amatangde pamlibani imasu rekhana karemnana adubudi thabaktu thoklaga khangadabani aboksidi swada karma kaya chatrabani pharangji tharamoi haiduna khangde tamona dum tainabiro aidi hayeng lawrurani dayal adubu angang du kanana pokpano kadai dagino haibadudi nahak khanglabra aigi marup indu haibi nurse to aduna porakwa wani manipurda laibane adu phawbadi khangle yaredana manipurda laibani adu phawbadi khangle yaredana loisanki rekhana mathangi numitani rekha nganna hogali ayuki thabak pumba thuna loisali ayuki chak ising loiraduna manem sijabu chak pijaramlaga phi mayom ama kolladuna imungdagi thore manem sijana hangi kadai danon nupi macha nangbo rekhana samna ai khwaraman phawbada chacharuge karigi manem sijana hangai aigi marup ama pot ama lauro law hairami rekhagi pakhumni chalu thuna hek halau matam phattabasida manemna haiki rekha datar khana yore indu thiruraga angang leiriba ka da changkhre rekha angang du ubada onthokpa matau phaurakibagum tawi khomlang ani do ipan thagi lai jagum yahuraki mepham hongdana yengjaki angang duda
Amaromda doctor amadi nurse kambuna mama laklabanina sosti solamo haiduna koilang langi rekhana magi yaurakpa sel khara aduna thum ahau khara leiruraga pijare mayamduda punchi nungsangna palu haiba bor piraba matungda rekhana angangdo mahangna purakliba phi duda yom chillaga mayumlomda laklay rekha tulasibong hek yawada manem na mangoldagi karino nangna purakliba judia angang ni Dr. Khanadagi thongna phaba paukhumni rekhagi kanagi angang mi na pokpa mi gi macha kanagi mino jat pat khangdana hekta purakpa yabra jat haibabu mi ni sanate madu yaroi egi imungdadi sagai jat khangdaba mi purakpa yaroi abok si sumini angang si sumini kari khenabage sintibi nachindo adum na nganga no khangabra nabe ma khoi dinara singhagi dharani abok si ai wayam na hajararoi horel tamola laga tambiyu mahakti sagai jat khangdaba angang du puduna chatkre miga tinaduna leiba yadaba mafam sida leijararoi ai chacharage aigi mani matum puduna asumna loisali warigi aroiba masigi wari asi tabada aigi wakanda aina khalle ziki ayibi mingoina panjarabada Takhellambam Thoibi Devi 1920 the popen 1996 the legidaba ayibi sigi wakanse asuki matek wang base amte yengo matamdu na mana ibirami ba akoigi society gi mai taba aduga aina khanbada magi dialogue si tabada su reality dagi soidana inspire tawo oiramgani haina khanjai masi imagi mot su pibiyu aduga yengbiriba mayamgi mot su pibiyu matam sigi writer ahanba akoigi founding member haibetare founding writer woman writer of Manipur sine asuki ko wanglaba asi ibiramba sing asi ehakna tajabada yamna ingonda nungsiba nungaiba mapawi akoigi angang yamna society ki badagi macha po akanda muk macha se hundu omba aduga macha leitabana muk adopt tawbasida magi in-laws ki nasagi dialogue tu su yam phajana utle ko maduda accept tawba tawdabagi adugumbagi society ki mami ama aduna yamna nungsiba wari amani haina ai thamjage aduga aina yamna detail da changdringai da imana masigi wari si papi bada aduga magi mot amadi amuka henna mayamda khangna na ba wari sinadi yam singnadi tai adumnadi oiraga imana muk explain tawbina ba nizari ai adum explanation tawningba matang su adum ai ngonda su phawi maramdi aina wari macha se yam laina puraga wari ama khaktada chatpa nataba nupi amana sahi traunga macha poktana leirapada mai mapuroibana atopa nupi hanna yengdaba se nupa ki character du suman yam phajana pukhatleba akhoi atopagi reality da yenguragadi madu yam tangba nupagi character ni asum thamjage aduga mana nupa si na magi nupi sigi damakta lepiba macha pamdaba ni te pami moi loina bak angang haba sini mayu makai palaga di angang yaudраga di ihang hang ba sangsara mani loina bak yoknei aduga ba pinei aduga tongan ba wari kaya su thokhrabada aigi isa sida aigi sahi yamakpagi tongan ba event da sigi tongan ba magi wakhalonda angang marai bagi am phagi ba yawi angang marai bag thidana frustrated oi ba yawi so many maduna madu oi bro ngachi oja thoibina utliba ngasagi macha pok tabinu pi amana macha si magi ni haiba oirapa matamda mana ihore iba dagi mana angang he ubana sibana khangba ngamdaba adumai dawa feeling se masi chak chana reality ni aina hajaningi
aduga sumain tawdana koina mana utli che imunga magi manim poktuna mamong nupi dugi mana tawjara iba wakhandu da yam accept tawdabado sagai ti dana de monda yamna kaino tawda aduga last da ina samlapna hainingi che pajadringa da women's empowerment na hu jai se mai power se nupi si amna mana manim poktu jam nungsina mana chalamdai bhawda mana nang krai chatuino adu chalu ngan na lo ka hai se mai manim poktu chu mana yam phajana seba tawi aduga manim pok puyan na binupi amani na magi hujiki nupi re kha se ina mana yeba nupi ki charitra se phajana ye kre aduga loina na mana magi mani matumdo adu phangabanina aidi noi nawa lode haibadi mai import do aidi ai chal na machan pa da haibi ka in haibase masi yamna phajaba lon amani haina ai thamjage adu ai amuka hanna kitang samlapna wari pangthang changde ai pajage ma pantara mukta ba matam oigani indu prapap changlai mangonda kakhali thongda tek kapi ho kana lebage wa mata haijaramge haibadi ma si yam athuba aidi nurse amana magi yum purakanda magi imung manung tawrakanda all rounded oibato mamana biduna magi macha leitabagi wari du dasu kaino mana yamna mai feeling du yamna kaino oiba nusiba adagi miyonda cooperate ba nupi amagi lamchat utline imung da kana oirabano haiduna rekha thong hangdorei indu ubada harau boy kari boy haima kadom dagino asok kuirabagi tungda rekhan haiki indu no pet tau na hai ai night duty tau rubani night duty ai hing tumdang he ana ba seba tau rini na sing magi duty do kai no hai ba se mana wa pareng se da su uthoi horen su leye aduna nangonda wa matang haining duna changlapani kariwa no nang sima numi chupagi hobe da tauradana unada ba su asu kuira babu chakap amatang su thangminagi si kaidoge bema rekhai yamna phamaning duna haiki aduna wari se leiba ming sidang ubada ekoina yamna modern time da modern period da iba wari ni haiba simso ekoina khangdoini maramdi rekha kaina korokpa se thainagi akhoi gi mamangi generation da rekha ka chikongna dabane ba aduna yamna latest oiba ming sida bawda ekoina karamba matamda ojane Eigi kai se masi ekoina khangdoini aduna kariwano nang sima haibadi tabak tawbi nupi amaga tabak tawdabi household wife amaga na magi matam karmaina use tawi nupi duna yam hobe tawdan mai duty nang daba yara roi haidana cha ada amana magi marup to am nusiba afaba paw purapagi cha thangmina ningba harau phungdong ningbagi wari sumai tawdana ekoi nupi ekoina karamna tabak tawbi nupi amana karamna kaino tawma time management se kamai tawge kai sisu ulli bani sida rekhana yamna phamaning duna haiki rekhadi phamaning gani maramdi magi apambado kana oiramni kaino na ma khangning baduna indu leita bangam de thengkhre ne ibema aisa ka amata thakjara roye angang nubi mayam do kang khongjai ramani mai angang nubi mayam do mama duna night duty chakhraga de angang singdo adugi wari ni wa chimata haram laga chatlage kariwa no nangna su yamna taphingli basibo hera nangna mama ngai da haikibado aibu kari haikibage adi parlaga ngambadadi khara kitang nungaitaba aduna man amaduna chu kitang confuse tawba ningsing drane kaino da ibe manangna duklu na haikraga adubu aidi kaure haiba hek hairodana indu haipet no hairi kaurabro nangna ngang kaika lairabadi amata yuksage haikibado ra wa sita badare khado nuai bani bu haisira awa bani bu haisira thamo jo ithak irang ama hokre di to khong khangdabado haifam to khong khangdre ngahak tumina leiraga hairi oi barane indu nangna haribasi bu indu sapham hanjina khongki kaino ne aina bu nangonda phagi tawduna lakna gadro nahang na pamdra basu yai logi haibasu mi yamna le haibadi adugumba angang se angang pokta ba mama angang pokta bi mama singse ya wana asmoi se mai ba mai biga tawdana ne mai ba mai bi singsina ne adugi puja adu taw adai adu tawraga di nang nacha phangni ka habasil layeba aduna madai dura paisa
magi le jaba puna mo hundo ka dorim ni macha amtang phangna bo hotna bada adubu ngasi di awon ba ama poraktana ngasagi mai ba mai bidu tokraga scientific way da adumaina so adum leire adu su marai ba yadraga di success oi deba su kungai amani aduna nahana pam da su yai loge har su mi yam dei habadi adu ma mi sing sinane angak pada lei adumaina hundo amba angang yok pada ne yok khaba matung da phajana yok pi ba angang che yamna mi oina ka lepak mirak tilhangi ba so ba mi oi ba ka su yam yauri ba ni aduna nate nang na ibulan na laura male man haise asu kuira ba gi tungdo othokani khalam da ba wafam hojik lawrusi haira ba sai ba di mana mana kuina ka haira ga leira ga chahi 35 ne ba man le se chahi 35 si manungda mana han ba gi chahi manga si ma di ma so le ba kano tok dana dum oi ba ya tara su jala ga di kitang amu modern ngai da ba phawre adubu madi yamna huna lonchat khangbi kari haini mai ma puroi bena ya binu pi ama oi bena yam ngai na di lei adu phawba gi mai angang lo hi phawgi perese kana gumba amadi magi nupa do mamana nang di thara mutpa yaroi aduna ibe manang leige haraga leyu leiroi haraga na ne kari tawsige hadana ne yamna wari realistic ta yam lei bazani aduna nang leibada ka sukai de adu ai jadi macha udaba yade kaina ai imana biang nungsina bagi imung amasune adumaina lohongba lohonghi ba atopa nupi ama ado akhoi imana bigi tuti mama si yang powerful mai matom tana survive tawba masi ayambana di larika hai traga ko aina yam hanthabagi wari dinate masagi sento ka lejada ba mai mapuro be depend tawba mai mapang ki sumarai ba ka kitang ka thirap ka tawba mi sing sidine adunga khanga ga ne nupa do lohong hanba adu life sida udapati nate aduna ojagi lai keno si wari masa sida yamna akhoi da ting pan ba isada thoktraba su imana ba kaya agi mafamda aduma thokpa wari ni indugi wari du samlapna leki aduga nongma pakhang amaga yamna nauribi nupi masa amaga lai akhoi hujikangi tawriba sama sida tawriba se tawheida ba mari mata thokna ba adagi mingonda phongtokpa yada ba suguma se yamna leiba aduna akhoi society sida masi makti kitang keno semdokpa pai haina khali angang marai ba phabagi da mangthare khagumba mama ama phangi bani aduna traga di hundo amaga kakseng na khoyana chiktana keno kari haini phumjal lamaga leiramba sigumba ka pau ise akhoi media si amna hujikti amna keno oiramni na mafam phongkuding ta taba wari ni aduna mabani na la arga makhoi di angang popa la ko oiramle di magi structure moi anina la idu di pakhang le sabi yam nauri basing sina nupi masa du na nupa masa du thanam la di moi logre nupi masa du thanam laga adi nupa du na hai du na sakhi badage adum halakidre nupi masa du so adum ma kano tawbani moi di mana manung da lotana leibani nupi masa se ma nurse kumba letringai sida ma moi na thokpa yo krasanu id yum sida ngang je puraga chatpa matam da ma di le sabi oidori ne ba matam do aduna mana admaina hundo ga chatki base akhoi life sida koto ma thui haiba yai ibri kano le kai de dinate le pak chaw banina chatki badagi adum halakhi tren pa ma sa du di maternity ward adum le hore khara le raga di angang nu pa am poi masang ma to yam phajare lojara ke haiba sulai haiba di mayam sinane adu manu pam cha ai di nupa oi na su yam pam nei dana hujikan di nupi oi na mu pa ma bani ayam bana nupi sing sina mama du gi jamak te yo po raga di nupi na mama gi seba chi khar phajan tawi kai na na ka nupi ka longna ba adum yaure aduna aina nangi da makhak tun thamli bani di mama na bayam nungsina bani na aduna karino nangi aseng ba ama hairo ai chatlage haina ai di mana logdraga di atopam da angang du pi doine ba ado karigino aseng ba ma haiba bu ai soidana yoksaraga dabu dubu adu oirabadi indu makhata lai kari numitala ke haibage adu da khoina hujik saisida ma phungdo isina hayang pung tara ta bada lak lage hayang sinu misu thaban ju phai di khodi thaban je ai su huji meite gi calendar ma ina chida thami bani yam kana kano nate akhoi gi mind se nungai ba do akhoi na tatna ba numit adagi kano numitha phataba thasiram dai kari kara kai na yam lei di ko adu matam do thintaba ya ba matam di nate adu hayeng se mana
yamna thuna su longning ba aduga magi imung manung du da magi room ma thambane magi manem aduga magi mapuroi bada haidana mana angang bu ta pora pa ya da banina mana hayeng phong manung da phanghoroi drai chom khanba aduna lago hairam laga chakre indu chakraba matung da rekha haifam khangraba wakal gi pa ma da lukre on thok pani kaya da mai bak thi khraba angang no ai di angang du dong ta mana phanggi haina ningi bado mangonda di magi pibung nungi macha du di oidra kanda adugumba phangamdraba macha du phangaba mama du na kari gino na mana khalapado wada hundok pangam bi du nupi mama ra haifam khangde tang laba brahma mangna chu pongamdraba myoiba mapone di brahma vishnu maheshwar creator ni ko ishwar se adu huji phawda brahma si brahma vishnu maheshwar se akoina creator ni mamai ohum pan bani ishwar si magi mandir su leitabani brahma kana ishwara magi sap leena adubu ne ma se myoiba mapok se amukta ko poksa na lai se khoiram jaba yam pamba adu brahma sina pokpa ngamdri ba huji phawda adubu myoiba mapok ta puraba khoina myoiba oina changa laba mabuk thoki machado samaj gi panchine ikai badagi to hoida bathabuk tawrubadagi adugi thabak se laine aduna angak pani myoiba gi wakal mama du mama gi thamoi chendrabara asuna samagi minok ki banara to ma samagi minok to kiba thangnaba mikupta masagi asagi mangal amada amuk tawkhre aidi mana mayum palak pa chentra mitra ngai matungda mana khalamdaba phangamdaba amama domda mukla mai wakal gi meng da urakle nauraba chimbana nungsiraba khonthok aidi masa du chakhalak ba ka imagine tawrapado mama du la phiji ga paradana taping na yana jadana kari mo haisige rekha punama kawthok tu na macha gi taibang da lukre amuka su matomda khanjai sole te karamna haisige ne lai thong kuding khrum jaruba dagi natra sibo aidi mana laida macha amta pibiu na khoiram jaruba du da mai pibi ra pane na man khanjabado asumna mangi taibang amada tawringe da mapuroi ba dayal changlei dayal si keno dayal ka heba mi si akoina modern manipuri gi aduma society ni man ye se rekha mikap khangthok thokpa gumna karino ngasi di khara ngandrane haidi dayal phi hongdok la duna chak chari office gi hala dayal lairik lai chu heiba phamdu mayai oirap chaw ba phampai pai ba miwi ni hai mai personality du utpani nupi gi hak khangna chali adi nupi singsina tawri ba khol nupi bu nusi bi ba haiba amalaye adegi kind hearted kaido adu chaisida pusala pa yai aduna yamna kain oiba nupi singsina chachari ba mai masado magi mana khalido nupi do macha pokte mama tumdagi marani na matamdu da nupa singsina namba khane ba mama singsina chu khali adu nupa du gi maran oram su yari ne nupa du nupi mari manga thira kana macha sulai litaba layeba ngasi society sida aduga nupi du na man hundopi gre chalo ne yum da nang le ningdra de na do atopam da mayum pan kana macha phangba mi su leitaba na teba nongma tabu magi nupi taki tawoina tawde macha pokte haiduna atopa nupi amada sumitaru ba leite mapuroi bana chak chari nge dare khana tap na haijare adi mapuroi ba maphamda mana karamba matamda wangang ni kai se magi moral yam wange ba koina kana khanjalu kanda adi mina mathai nuai na ga saka hong chari nge matamda wam hodo adi tani ni dana adi mina pp kam dana office gi ga mi ga sauna dana ga jodan la akanda mai wa du prop cha toine ba aduna nupi siam educated ni ye ba Oja Thoibi na ye pira mi bare khase ngasi de ai wa mata haijage dayal phagi oina ngasi karamba lai phamama adi dayal si hekla paga mapuro beda ma adi da lai khoirami masa piba lai me am amalai adi mi bagi kaino sina la liba me am sina lai si khoirama ga dipoi hairaga di adum kaino thajaba to adumaina ma yam chacharaba aduna poktra basu tokla sida poktra basu phare kajoge aidi pokta banabu hena mona inspire to biri ne ba nang kai ngo khalunu haidana magi yam good mutne anga nupi sida man support to biri ne ba kari bukana ri bagene nga hak lai daga adu tawre ada tawre di macha nupa po okanda okta balambi satle mi masada adu tawrure ajel da change adu sare ada sare ni sa tawre suma mayam che sigi kano chakar sida mai nupa sina haibane de khana makhata le inati ta mo na la na khanbi male aina hajari base sine ekoina di poloi da ba aduga yokpa gi thodang ni loga da ba angang amal leire
ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅ ꯑꯩꯗꯤ ꯃꯄꯨꯔꯣꯏꯕꯗꯁꯨ ꯑꯗꯨꯝ ꯑꯉꯥꯡꯗꯨ ꯄꯥꯝꯕꯗꯣ ꯗꯌꯥꯅ ꯁꯝꯅ ꯈꯨꯝꯈꯤ ꯑꯗꯨꯗ ꯇꯥꯃꯣ ꯑꯗꯨꯝ ꯗꯥꯏꯇ ꯂꯧꯕꯤꯔꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯗꯥꯏꯇ ꯂꯧꯕꯤꯔꯣ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯃꯥ ꯃꯥꯏ ꯃꯅꯦꯝꯄꯣꯛꯇꯨꯗ ꯃꯥꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯅꯦꯝꯄꯣꯛꯇꯨꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯗꯨꯒꯤ ꯌꯥꯝꯅ ꯍꯧꯖꯤꯛꯁꯨ ꯃꯁꯤ ꯂꯩꯔꯤꯕꯅꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯏ ꯃꯅꯦꯝꯄꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯒꯟꯕ ꯑꯍꯟꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯃꯥꯅ ꯑꯗꯨ ꯍꯪꯒꯠꯂꯨꯕ ꯉꯝꯗꯕꯒꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯨꯗ ꯏꯟꯊꯣꯛꯄꯅꯦꯕ ꯑꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥꯒꯤ ꯋꯥꯔꯥ ꯃꯥꯒꯤꯗꯤ ꯀꯔꯤꯁꯨ ꯄꯥꯝꯂꯣꯏ ꯙꯔꯥ ꯃꯨꯠꯇꯅꯕ ꯃꯁꯨ ꯑꯃꯇꯪꯕꯨ ꯄꯥꯝꯂꯤꯕꯅꯤ ꯔꯦꯈꯥꯅ ꯀꯔꯦꯝꯅꯅ ꯑꯗꯨꯕꯨꯗꯤ ꯊꯕꯛꯇꯨ ꯊꯣꯛꯂꯒ ꯈꯪꯒꯗꯕꯅꯤ ꯑꯕꯣꯛꯁꯤꯗꯤ ꯁ꯭ꯋꯥꯗ ꯀꯔꯃ ꯀꯌꯥ ꯆꯠꯇ꯭ꯔꯕꯅꯤ ꯐꯔꯥꯡꯗꯤ ꯊꯥꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯗ ꯃꯗꯨ ꯃꯇꯝꯗꯨꯒꯤ ꯂꯩ ꯃꯁꯤꯖꯁꯤꯡꯁꯤꯅ ꯐꯔꯥꯡꯗꯤꯁꯤ ꯊꯥꯗ꯭ꯔꯒꯗꯤ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯃꯒꯨꯟꯗꯣ ꯈꯤꯇꯪ ꯍꯟꯊꯩ ꯀꯥꯏꯅꯒ ꯆꯠꯈꯤꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯗꯨꯁꯨ ꯑꯩꯍꯥꯛꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯕꯗꯒꯤ ꯑꯩ ꯎꯖꯍꯧꯔꯤꯕꯅꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯂꯥꯏꯔꯖꯕ ꯏꯃꯨꯡ ꯑꯃꯒꯤ ꯂꯨꯍꯣꯡꯕꯗ ꯐꯔꯥꯡꯗꯤ ꯍꯥꯏꯁꯦ ꯋꯥꯏꯕꯅꯦꯕ ꯏꯃꯨꯡꯗ ꯐꯔꯥꯡꯗꯤ ꯂꯣꯏꯕ ꯉꯝꯕꯁꯤ ꯃꯤ ꯈꯔꯗꯅꯤ ꯑꯗꯨꯅ ꯑꯉꯥꯡꯕ ꯀꯩꯅꯣꯒꯤ ꯋꯨꯂꯟꯒꯤꯅꯤ ꯑꯩꯈꯣꯏꯅ ꯁꯥꯖꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯗꯨꯀꯥꯟꯗꯒꯤ ꯂꯩꯕ ꯃꯇꯝꯗ ꯃꯃꯜꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯒ ꯋꯥꯏꯕ ꯃꯇꯝꯗꯁꯨ ꯄꯩꯁꯥ ꯂꯧꯋꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩ ꯃꯁꯤꯖꯁꯤꯡꯒꯤ ꯐꯝꯐꯝ ꯇꯣꯉꯥꯟꯅ ꯊꯥꯔꯝꯗ꯭ꯔꯒꯗꯤ ꯂꯩ ꯃꯁꯤꯖ ꯂꯣꯏꯅꯃꯛꯇ ꯍꯥꯏꯖꯕ ꯍꯪꯒꯠꯆꯕ ꯅꯠꯆꯗꯦꯀꯣ ꯃꯇꯝꯗꯨꯒꯤ ꯈꯔꯗꯤ ꯃꯉꯣꯟꯗ ꯀꯩꯅꯣ ꯑꯩꯒꯤꯗꯃꯛꯇ ꯔꯦꯁꯄꯦꯛ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯐꯔꯥꯡꯗꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯊꯥꯔꯝꯗ꯭ꯔꯒꯗꯤ ꯌꯥꯎꯗꯕ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕꯁꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯣꯖꯥꯅ ꯁꯤꯗ ꯄꯨꯁꯜꯂꯒ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯈꯤꯇꯪ ꯑꯃꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯣ ꯑꯉꯥꯡꯗꯨ ꯀꯅꯥꯅ ꯄꯣꯛꯄꯅꯣ ꯍꯌꯦꯡ ꯂꯧꯔꯨꯕꯅꯤ ꯍꯥꯏꯅ ꯍꯌꯦꯡ ꯂꯧꯔꯨꯔꯅꯤ ꯇꯥꯏꯅꯕꯤꯔꯣ ꯍꯥꯏꯗꯅ ꯃꯥꯅ ꯑꯗꯣ ꯀꯅꯥꯅ ꯄꯣꯛꯄꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ ꯑꯩꯗꯤ ꯃꯔꯨꯞ ꯏꯟꯗꯨꯅ ꯍꯥꯏꯕꯤ ꯑꯗꯨꯅ ꯄꯣꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤ ꯃꯗꯨ ꯐꯥꯎꯕꯗꯤ ꯈꯪꯂꯦ ꯌꯥꯔꯦꯗꯅ ꯂꯣꯏꯁꯟꯈꯤ ꯔꯦꯈꯥꯅ ꯑꯩꯗꯤ ꯃꯈꯥꯗ ꯁꯨꯝ ꯆꯠꯊꯔꯛꯑꯒꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯔꯦꯈꯥ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯁꯤꯖꯥꯏꯁꯦ ꯃꯅꯦꯝ ꯁꯤꯖꯁꯤ ꯀꯔꯤꯅꯣꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯔꯦꯈꯥꯁꯤꯒꯤ ꯃꯅꯦꯝꯁꯤ ꯁꯅꯥꯅꯦꯕ ꯑꯗꯨꯅ ꯃꯅꯦꯝꯁꯤ ꯀꯧꯒꯗꯕ ꯁꯅꯥꯅ ꯄꯣꯛꯑꯕꯅꯤ나 ꯗꯌꯥꯜꯁꯤ ꯂꯩꯃ ꯑꯃꯨꯛ ꯇꯥꯔꯕꯅꯤ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒꯧ ꯈꯔꯁꯨ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯀꯧꯗ ꯌꯥꯗꯕ ꯃꯤꯡꯒꯧ ꯈꯔ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯔꯦꯈꯥ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝ ꯁꯤꯖꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯐꯤ ꯃꯌꯣꯝ ꯑꯃ ꯀꯣꯜꯂꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯅꯦꯝ ꯁꯤꯖꯅ ꯍꯪꯉꯤ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯣ ꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯪꯕ ꯅꯨꯄꯤ ꯃꯆꯥ ꯀꯥꯏꯅ ꯃꯥꯏ ꯃꯃꯤꯡꯁꯦ ꯅꯨꯄꯤ ꯃꯆꯥ ꯀꯧꯕ ꯅꯠꯇꯦ ꯔꯦꯈꯥ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯒ ꯍꯥꯏꯁꯦ ꯃꯥꯅ ꯃꯆꯥ ꯅꯤꯉꯣꯟꯗꯧꯅꯒ ꯌꯥꯝ ꯂꯨꯅꯒ ꯇꯧꯖꯔꯒ ꯔꯦꯈꯥꯅꯁꯨ ꯃꯃꯥꯗꯧꯅ ꯑꯗꯨꯒꯤ ꯔꯤꯂꯦꯁꯟꯗꯨꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯦꯚꯥꯔ ꯑꯆꯔꯣꯟ ꯑꯗꯒꯤ ꯃꯥꯒꯤ ꯇꯧꯔꯤꯕ ꯗꯨꯗꯗꯤ ꯔꯦꯈꯥꯅ ꯈꯤꯇꯪ ꯃꯅꯦꯝꯄꯣꯛꯇꯨꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯏꯅꯕ ꯈꯤꯇꯪ ꯆꯤꯡꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯈ꯭ꯋꯥꯏꯔꯝꯕꯟ ꯐꯥꯎꯕ ꯆꯠꯆꯔꯨꯒꯦ ꯍꯥꯏꯕꯁꯤꯗꯅꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩꯅ ꯍꯧꯖꯤꯛ ꯖꯦꯟ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤꯁꯦ ꯑꯍꯥꯟꯕꯗ ꯕꯖꯥꯔꯗ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯤ ꯖꯔ ꯂꯥꯎꯅ ꯑꯩꯈꯣꯏꯅ ꯁꯥꯒꯠꯄꯗꯨꯗ ꯃꯁꯤꯗ ꯑꯗꯨꯝ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯅ ꯑꯍꯥꯟꯕꯗ ꯕꯖꯥꯔꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯔꯤꯝꯁꯁꯤꯁꯨ ꯇꯣꯉꯥꯟꯅ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯇꯤꯖꯤꯗꯒ ꯇꯝꯃꯛꯄ ꯁꯤꯟꯁ 19 ꯑꯣꯖꯥ ꯊꯣꯏꯕꯤꯅꯒ ꯑꯣꯖꯥ ꯑꯣꯏꯔꯛꯄ ꯃꯇꯝꯗꯨꯗ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯑꯁ ꯂꯩꯈꯣꯝꯒ ꯌꯥꯝ ꯊꯣꯛꯑꯗꯅ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗꯒ ꯆꯠꯄꯗ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯟꯗꯒ ꯊꯣꯛꯄ ꯂꯩꯈꯣꯝꯁꯤ ꯍꯦꯛꯇ ꯐꯤ ꯇꯥꯈꯠꯂ ꯅꯣꯡꯖꯨ ꯄꯟꯊꯥꯗꯒ ꯆꯪ ꯌꯥꯗꯕ ꯉꯁꯤ ꯔꯤꯝꯁꯀ ꯑꯣꯏꯔꯤꯁꯦ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯄꯥꯜꯂꯛꯄ ꯁꯔꯀꯥꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤ ꯁꯨꯝ ꯂꯤꯡꯈꯠꯂꯛꯄꯅꯤ ꯑꯗꯨ ꯔꯤꯝꯁꯁꯤ ꯂꯤꯡꯈꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯦꯅꯤꯝꯁ ꯍꯥꯏꯕꯁꯤꯗꯤ ꯀꯣꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯕꯖꯥꯔꯒꯤ ꯃꯅꯨꯡ ꯈ꯭ꯋꯥꯏꯔꯝꯕꯟꯒꯤ ꯃꯅꯨꯡꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ
hospitalized ต่อการประสาทกิจดุมตวีชากินาเตไอมาปกปกิชุตเวอะเดมอนิกาปะปาชัวมุตเวอะดูกะ family welfare กิชัวสมนากันดะมุอวยบะอะดูนะคุยจะทกษะสินเสียมนะความดูได้ชูนะเลย operation เทเซอร์ไกกะลอยนะบักมาดูได้มีปุณมักมณิปุรกิไลยังพัมอวยอะดูนะมาดูจะนิมานะกันลองดูดิบะงานเขมาดูไอ้หังกะจะบันนิมีอันดาอะดูนะลอยดูนะมันเนมซิจะบุจักวิการิกิมันเนมซิจะดูนะหังไลไอ้กิมารุอามาปวดอามาลอรุลองให้รามีเด็กขากิปอกคุมนี้จัลุทูนะฮัลโหลมาทำนะพัตตาบัชิดาไอ้นี่มาทำดูนะคาร์พัลักเตรอะดูกะมันเนมนะอาสมนะหายละกันนะมันนี่มาโมเช่นไงเรื่องด็อกเตอร์นะด็อกเตอร์ขณะยาวเรื่องใช้ภาษาได้เลยว่าด็อกเตอร์ดูเนี่ยนะให้จะประดอะดูอินดูทีรูระกะangangเลยบักาดจังเครเด็กข้านะangangดูอุบดาอุนทุกปมาตัวพาวรคีไม่มาปุ่งเดพาวรพดอะดูนะชิดคิดตั้งสำจันจักเกอะไรที่ชดที่ชลมนไงบางทีว่างหัดนี่angangอัมพังอับันนี่นะไม่เด็กข้านะพิจารณาพัมทบดูพิจารณาปุ่นชินุงชานะปาลูกบอลปีนี้ก็angangที่มากีปุ่นชินุงชาบาสิได้นาได้ตัวดานะมันปั๊มจริบะเช่นนี้บะมองดูจ้ะอะดูกีบอร์ดูนี่ให้บะบอร์ปีระบามาตุงดาเด็กข้านะangangดูปุรักลิบะพีพีดูนายยมชิลล์ไอ้ดิมากีกันก็เอ้คุยนะอ่างยมบะพีชิบุนนิงท่าให้นะก็เอ่างหมู่ปูรีบะพีดูนั่นนาวหงให้นะก็อะดูนั่นนาวหงดูกิจจารบะอัดทะเลอะดูก็นิงท่าให้ไปดีมาได้ดูแต่ไม่ก็โอ้แต่นายอันให้ยินโอ้ยบะมองแต่ก็มาพูดอะไรอีบันเนี่ยอะดูก็ไม่ยอมลมดันหลักเลยอะไรขนาดตัวละสปงให้เอาไปดำมันเองนะมังโกลเด็กกี่การิโนนังนะปวดรีบไปดูดีโยมฉันแล้วก็มานะเจ๊นักกวนฉันแล้วก็มาทานดูแต่ปวดประตูงานนี้จากแต่คณะแต่กินนี่ถงน้าพอปอกคุมนี่แหละค่ะกี่ไอดีมานะจากแต่คณะแต่มาดูแต่ดีมานะเชงให้แต่ประหยัดเลยคณะกี่งานมีนะปกปะมีกินมาจากคณะกี่มีโนจัดปัดข้างเดินนะให้ตัวปรประหยัดโรจัดให้บุมีนิชานติมาชาวเรียบกว่ามาดูยาด้วยไอดีมึงจะดีชาไกจัดข้างเดิมมีปวดประชาชนจากที่จะมาทำมาได้อินทรีย์มาตั้งที่ตั้งฉันดูเสียเกมาทำมาได้ชาไกจากที่อันน่ะไอชาคังเอาวิคลาส2 3อันชาไกจากที่ได้อันน่ะโฟกัสพิรามีมาสันนิวันท้าจะบาเซ่ชาไกจากแกนี่น้องให้บ้ามาเยกสลายดินนับได้ให้บ้าเยกสลายดีหุ่นจีพาวไปได้มาสิยามพัฒนาหิงหันนิ่งมาสิกี่อากาศไปยามนั่นเลยไอดีชาไกปุ่นบ้าอีมารีปุ่นบ้าดีมวยซาดานองดาดาพอมาซาสิคิดังพังดาบกีวารี scientific นี่อะดูก็มาจำจุดดีตัวให้ดีมางี้ตัววิทยาเดอคุยลุงวิทยาเดกันนะอะดูมาเนี่ยทิ้งบะหันชิงสินะอะดูคุยดีตัวให้ดีให้ไปเสียยังพัฒนามาร์มาดีเลยนะบะมาร์มดูมวยนะพิรมดาบตัวอะดูเนี่ยมาจำจุดดีคุยดีพาไปเสียไอ้น่ะคุยมาเดี๋ยวกูอะต้องหังบันเนี่ยมาไกลเนาะเขาบัมงางบัมอะเด็กน้องไมเทมdagi Brahman da su kano aribam sija guru marium kaina soan tau dana mogi kano khangal laga leya ba aduga kitanga chana daga oraga su kitanga sada no da daga kitang mapagi hatta daga mai thi baga oira ba adugi ka sina kitang silu down oi ba phamma makta phamma ga su moi ma senga khana ba adung ba su yam nei gre akoi gi kaino sai sida aduna nga sai gi mana manem poksina mamoksida hairido aduna ngasagi angang si sumini kari kena bagi namana angang si adum semeng bomong da semakadori bese manem poktuna adu uba phangdaba aduna chintibi na chindo adum nangang bodu khangabra na be mai khoi dinara singa gi dhani adi dinara singa ga gambhir singa ga ningtho ani si machin manaw sina awatan tho ga uda tawbani ko adu gambhir singa na mayam bani ningtho oi bani narana manaw nupa ni jubra adumaina oira kanda gambhir singa na letra kanda masan pa chandra kiti se sahi ani khatang ngari sahi yam nauna nga chanda thangat pani aidi ningtho gi di ma na pokpa masan nupa duna ningtho oidoni haiba adu letra gana atoparani ga lauraga adumaina tawbi bagi wari se huju phongphong sana leiri aduna aboksi ai wayam na haijara roi Korel tamu lak laga tambi yoi di mai mapuroi bedula aga magi di masani dana manim poktu gidia mahakti sagai jat khangda ba angang dupu duna sakre miga tina duna lebaya da ba mafam sida lejara roi ai di sasarage ai mani matum pu duna sida loi jare
imana amuk santokna pabirakkanda amuk explain tawbibagidmakta nolokpa uchari yamna phajaba wari se macha oiragasu meaning na thallaba aduga magi character sagalakpasida akoigi society gi mami tabase yamna crisp and clear utpiba ngasagi angang youth haiba tare ko teenager na magi pregnant oirakanda mana laaga macha pok pagi laakanda my boyfriend tuna ahambada por amaga manghiba kaise magi line amaduna yam phasana takpa adagi imana supan bigre ngasagi husband gi character nupi sina macha pok tragasu magi akoigi society da yamna macha pok tre kain hairaga nupi lonba adugumba tawdaba ni kaina mana character adumaina sagalakpa adagi mother in law gi character adagi ngasagi adoption gi concept se masi amuk porakpa adagi ngasagi piklaba ngasagi line amani da mung ngasagi nurse to gi career gi life aduga magi character dus yam pasana utpiba adagi akoigi society gi mino adusu yam pasana imana thambikre aduga ngasagi sagai jat gi exhalai akoigi luhongbagumba adugumba tawbagi su imana panbikre adagi yamna aingonda kano curious oiba haitare ko masina akoigi society da hierarchy leibase hujik si khara phara abra haina aina hangjaningi mayamdasu masi maina hierarchy leirambasi akoi magi matamda imana yamna adum ui aina takpira iya aduga imagi mamangdasu mung ngasagi narasimagi dharni kain hairisi masi aina akoi na chamchamba londa hairagadi RK gi dharsi oidoira ima RK habadi ningthau na narasingha habadi ngachagi gambhir singh ngaki hek manau pamsi manau ne bakwa aduna narasingha dugi dharni di narasingha ki sadam naudani hai aduna madugi hierarchy habadi masi daisida moi invite tawragadi moigi special place nasagi firanji thaba I think nasagi red carpet ne natra akoina icham chamba londa hairagadi red carpet tharakanda moigi na mu icham chamba mi na phakkumba thabada phamagasu moigi de angangbadu phamgadabani kaina haibagi utpase aduna aibi gi magi wakhan sida mana akoigi society sida hierarchy leibasi mana strongly puthoambasi aihak na yamna aingonda magi writer ama oina mana woman gi adagi woman da natana magi society gi hierarchy leibasi am phazana utli haina aina aingonda nungaiba amasu phawi karigino hairaga masisi hujikti aina luhongbagumba chatpada yamna sandabra aidi khangde thanaribra hujikki matangsina kamai tawrima hujik dumdi thanaida hanagi tradition gi akoigi chatnarone brahmana amu adugi mathakta phamgadabane aduda hujiki lairikse heirabanina angangsingna hangeba brahmoni haidana su naha brahmona amana ahan khwagi ahan misam ahan amagi mathakta phambasibu yabra kainaga admaina question tawre adusu yamna kainonena akoigi yamna akoina wakhan khangadaba haibadi brahmon ama akoi usobam tawren khalasi ada brahmon sina khwagi ahan basaluk si phamdorineba adubu brahmon si yamna hama laeng khanbiro ne adagi lekai dugi ahan yamna kaino karma jarma ga chachaba phamnaibo ogera adagi ama ogera adu la aba matung da brahman angangdu di kaino ni akoi gi matam dadi aina marak sida mu be da phajana khangabado brahma masak khamgado brahman kawi haibani adaju da ngasai kha thaidaraga kitang samjalakwa ama leigreba samjalakwa du dadi bamun angang amana o bamun kanano chaluk mathakse phanggadamni ka haibada amana kitang lari heba angang amana kainone sibu chumbrane yembada su khara nungai taba
ꯑꯍꯟꯗꯨꯅ ꯑꯃꯨꯛ ꯃꯊꯪ ꯑꯩꯗꯤ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛꯇꯗꯤ ꯑꯍꯟꯁꯤꯅ ꯂꯩꯔꯀꯥꯟꯗ ꯕꯦꯕꯥꯔ ꯇꯧꯗꯣꯏꯅꯤꯗꯅ ꯁꯨꯒꯨꯝꯕꯒꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯃꯥꯖ ꯑꯣꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯌꯦꯟꯕ ꯃꯇꯝꯗ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯌꯦꯟꯗ꯭ꯔꯗꯤ ꯗꯨꯍꯣꯟ ꯍꯥꯏ ꯗꯨꯍꯣꯟ ꯍꯥꯏꯕꯁꯦ ꯕꯥꯃꯣꯟ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ ꯗꯨꯍꯣꯟꯅ ꯑꯗꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯗꯨꯍꯣꯟ ꯑꯣꯏꯒꯗꯕꯅꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯥꯏꯕ ꯀꯩꯅꯣ ꯁꯥꯒꯩꯁꯤꯅ ꯀꯥꯏꯅ ꯅꯤꯡꯊꯧꯄꯥꯜꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯏꯁꯤꯡ ꯌꯦꯟꯕ ꯃꯣꯏꯅ ꯑꯗꯒꯤ ꯑꯃꯨꯛ ꯆꯥꯂꯨꯛ ꯃꯀꯣꯛ ꯐꯝꯕ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯠꯅꯔꯛꯄꯁꯤꯅ ꯁꯃꯥꯖꯁꯦ ꯑꯣꯜꯂꯛꯑꯀꯥꯟꯗ ꯗꯤꯁꯑꯣꯔꯗꯔ ꯄꯪꯑꯣꯏ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯃꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯗꯤꯁꯑꯣꯔꯗꯔ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕꯨ ꯑꯍꯟꯁꯤꯡꯁꯤꯅ ꯑꯃꯨꯛ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀ ꯃꯥꯡꯅꯕꯤꯒ ꯇꯧꯔꯦꯕ ꯑꯗꯨꯒꯤ ꯃꯥꯡꯅꯔꯒ ꯃꯣꯏ ꯀꯩꯅꯣ ꯐꯝꯗꯅ ꯈꯣꯠꯇꯅꯒ ꯇꯧꯕꯤꯒꯁꯨ ꯆꯠꯅꯩ ꯃꯗꯨ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯗꯦ ꯃꯐꯝꯁꯤꯗ ꯇꯧꯕꯗꯨꯁꯨ ꯑꯩꯗꯤ ꯀꯌꯥꯁꯨ ꯄꯥꯝꯖꯗꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯌꯥꯝ ꯆꯥꯎꯈꯠꯂꯤ ꯀꯥꯏꯅ ꯈꯟꯅꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕꯤꯁꯤ ꯃꯇꯥꯡꯗꯨꯒꯤꯗꯃꯛꯇ ꯍꯣꯡꯉꯛꯄ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯈꯪꯖꯕ ꯐꯥꯎꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕꯁꯦ ꯑꯍꯥꯟꯕꯗ ꯁꯥꯒꯩ ꯖꯥꯠꯇ ꯌꯥꯝ ꯆꯠꯂꯝꯃꯦꯀꯣ ꯃꯆꯥꯅꯤꯉꯣꯜ ꯊꯥꯖꯕꯁꯦ ꯃꯆꯥꯅꯤꯉꯣꯜꯁꯦ ꯅꯨꯡꯉꯥꯏꯕꯗꯅꯤ ꯃꯃꯥ ꯃꯄꯥꯅ ꯄꯤꯅꯤꯡꯉꯤꯁꯦ ꯂꯧ ꯀꯌꯥꯝ ꯂꯩ ꯑꯍꯥꯟꯕꯗꯅ ꯂꯧ ꯀꯌꯥꯝ ꯂꯩ ꯑꯗꯒꯤ ꯀꯩꯅꯣ ꯃꯁꯟ ꯁꯪꯒꯣꯜ ꯂꯩꯕ꯭ꯔꯥ ꯀꯩꯗꯧꯕ ꯃꯥꯏ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯤ ꯃꯆꯥꯅꯨꯄꯤꯗꯨ ꯆꯔꯥ ꯍꯦꯜꯂꯨꯗꯅꯕꯒꯤꯅꯤꯀꯣ ꯑꯩꯅ ꯁꯨꯝ ꯇꯥꯖꯔꯛꯄꯗ ꯑꯩ ꯅꯥꯀꯣꯡꯅ ꯇꯥꯔꯛꯄ ꯐꯥꯎꯗ ꯑꯗꯒꯤ ꯑꯃꯨꯛ ꯅꯦꯛꯁꯇꯗꯤ ꯂꯧ ꯍꯤꯡꯒꯣꯜ ꯂꯩꯕꯒꯁꯤ ꯀꯌꯥ ꯑꯃꯨꯛ ꯍꯥꯏꯅꯔꯛꯇ꯭ꯔꯦꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯗꯨ ꯑꯣꯏꯕ꯭ꯔꯥ ꯑꯗꯥ ꯑꯣꯏꯕ꯭ꯔꯥ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯅꯔꯤ ꯑꯗꯒꯤ ꯑꯍꯥꯟꯕꯗꯅ ꯃꯗꯨ ꯀꯩꯅꯣꯔꯥ ꯏꯝꯐꯥꯜꯂ ꯂꯋꯥꯏꯔ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯝꯃꯦꯕꯀꯣ ꯀꯣꯟꯊꯪꯗꯗꯤ ꯏꯝꯐꯥꯜꯒꯤ ꯃꯤꯁꯦ ꯌꯥꯝꯅ ꯑꯃꯨꯛ ꯌꯦꯡꯉꯨꯕꯗ ꯑꯦꯛꯖꯥꯝꯄꯜꯗ ꯏꯝꯐꯥꯜꯗ ꯂꯩ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯁꯦ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯍꯩꯖꯗꯕ ꯃꯄꯥ ꯃꯄꯨꯗꯤ ꯑꯗꯨꯗ ꯁꯐꯔ ꯇꯧꯔꯛꯄꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃꯃꯨꯛ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯑꯁ ꯚꯤꯂꯦꯖ ꯑꯣꯏꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯍꯩꯔꯒꯗꯤ ꯌꯥꯔꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯅꯕꯤꯒꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩꯗꯏꯕ ꯅꯠꯇꯦꯕ ꯃꯁꯤ ꯑꯩꯅ ꯑꯣꯖꯥꯅ ꯏꯕꯤꯔꯝꯒꯗꯣꯏꯁꯤ ꯏꯪꯁꯣꯛ ꯇꯥꯔꯤꯛ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯂꯥꯏꯔꯤꯛꯇꯨꯗꯗꯤ ꯑꯩ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯂꯥꯏꯔꯤꯛꯇꯨ ꯑꯩꯒꯤꯗ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯗꯨ ꯄꯨꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 7 ꯄꯥꯏꯔꯛꯄ ꯃꯇꯝꯒꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯀ ꯇꯝꯃꯛꯄ BAꯒ ꯇꯝꯃꯛꯄ 1970 ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯑꯣꯖꯥꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯏꯕꯤꯔꯝꯒꯅꯦꯅ ꯑꯩꯅ ꯄ꯭ꯔꯤꯖ꯭ꯌꯨꯝ ꯇꯧꯖꯩ ꯀꯩꯒꯤꯅꯣꯗ ꯀꯩꯗꯧꯕ ꯃꯌꯥꯝꯗꯣ ꯑꯁꯤꯗ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯖꯔꯒꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯀꯃꯦꯟꯀ ꯀꯔꯤ ꯀꯥꯗ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯃꯤꯟꯅꯕꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯃꯁꯤ ꯏꯕꯦꯝ ꯑꯗꯨꯒ ꯀꯃꯦꯟꯠꯀꯤꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕꯗ ꯍꯧꯖꯤꯛꯁꯨ ꯄꯟꯕꯤꯔꯤꯀꯣ ꯃꯥꯒꯤ ꯏꯕꯒꯤ ꯃꯇꯝꯁꯦ ꯂꯦꯠ 60s early 70s ꯑꯗꯥꯏꯗ ꯏꯔꯝꯕ ꯌꯥꯏ ꯌꯦꯡꯕꯤꯔꯤꯕꯅꯁꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯔꯝ ꯀꯥꯟꯗ ꯏꯈꯤꯕꯅꯣ ꯋꯥꯔꯦꯡ ꯑꯁꯤ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯤꯡꯊꯣꯟ ꯀꯦꯔꯦꯛꯇꯔꯒꯤ ꯃꯤꯡ ꯔꯦꯈꯥ ꯍꯥꯏꯅ ꯄꯤꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯅꯠꯇꯦ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯒꯤ ꯑꯦꯛꯇ꯭ꯔꯦꯁꯇꯨꯒꯤ ꯗ ꯏꯟꯁꯄꯥꯌꯔ ꯇꯧꯋꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯔꯦꯈꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯤꯟꯗꯤꯒꯤ ꯑꯦꯛꯇ꯭ꯔꯦꯁꯇꯨꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯀꯣ ꯀꯣꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕꯅꯅꯦ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗꯅꯦ ꯍꯧꯖꯤꯛꯅ ꯏꯪꯂꯤꯁ ꯐꯤꯂꯝ ꯏꯪꯂꯤꯁꯀꯤ ꯃꯤꯡ ꯂꯣꯏꯅꯃꯛ ꯂꯧꯈ꯭ꯔꯦ ꯃꯥꯏ ꯃꯥꯏ ꯃꯇꯝꯗꯨꯒꯤ ꯑꯣꯜꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯅꯨꯄꯤꯗ ꯆꯥꯎꯕꯤ ꯑꯗꯒꯤ ꯀꯩꯅꯣ ꯆꯥꯎꯕꯤꯍꯟ ꯆꯥꯎꯕꯤ ꯌꯥꯏꯃ ꯆꯥꯎꯕꯤꯇꯣꯟ ꯑꯗꯨꯃꯥꯏꯅ ꯀꯧ ꯂꯩꯍꯥꯎ ꯑꯗꯒꯤ ꯊꯔꯣ ꯑꯗꯒꯤ ꯔꯃꯅꯤ ꯀꯥꯏꯅꯒ ꯀꯧꯕꯁꯤꯅ ꯈꯔ ꯉꯜꯂꯤꯉꯩꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯡꯁꯤꯗꯁꯨ ꯂꯩꯌꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄ ꯃꯇꯝꯁꯤꯗꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩ ꯏꯄꯥꯅ ꯊꯣꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯅ ꯀꯧꯖꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯕ ꯊꯣꯛꯇꯦ ꯀꯥꯏꯅ ꯀꯩꯅꯣꯗ ꯇꯪꯈꯥꯏ ꯑꯃꯨꯛꯀ ꯀꯛꯊꯠꯂ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯒ ꯇꯧꯕꯗꯣ ꯑꯩꯅ ꯈꯪꯉꯛꯑꯀꯥꯟꯗ ꯋꯥꯔꯤ ꯈꯪꯉꯛꯑꯀꯥꯟꯗ ꯑꯩ ꯏꯄꯥꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯥꯅ ꯀꯧꯕꯤꯔꯝꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯄꯣꯛꯏꯁꯤ 1947ꯗꯅꯤ ꯑꯩ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯁꯤꯅ 48ꯀꯤ ꯀꯥꯡꯒꯤ ꯑꯗꯨꯗꯅꯤ ꯍꯥꯏ ꯊꯥ 3 after 6 months ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯋꯥꯏꯗꯨꯗꯗꯤ ꯑꯩꯒꯤ ꯃꯤꯡ ꯁꯔꯣꯖ ꯅꯂꯤꯅꯤ ꯀꯧꯔꯤꯁꯦ ꯃꯤꯡꯁꯦ ꯈꯤꯇꯪ ꯑꯣꯜꯂꯛꯑꯕ ꯑꯗꯨꯋꯥꯏꯗꯨꯗ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯏꯄꯥꯁꯤ ꯀꯜꯀꯇꯥꯗꯒ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣ
punchi maren tu dagi khara mu hongak padan mingse dum hongak pani ade akhoi gi matam du da dum imanabi singse ti ji da loi tamak pani na matam du ra rekha ko ba chi ke thengna de adu imanabi maming su phanai am khangi aduga mina kumari kai se film da yamna aina su yamna keno ojaba yamna favorite oi ba film star amani nupi Pasabi nupi amani aduga modubala kai na ka hai se modula si yam chui doi ba adman to dan film lom da gi lam ga dra na khanja bai wani adu su atopa wari keno Sarchandra gi aduga kai ka da gi moi gi adugum ba nayak nayika du da gi maming lo ba su adum yawi lo da di ya de na chi honga pani na hanagi wari do keno Koba Koning of Taba, Adumina Torakanda, Zaki Matam Dana Musu Olapa, Adagi Sugi Matam Dana Musu Olapa, my Mamingsi, I don't mean you hired that my conject. Yamna to me, Imana Zik example Pirakanta, and reflect over the Akwegi Adam society, the Minakumari, have a ming sisu Yam the Commandi, a Mokona Batanare, Aduna Matam Duda. Latest hybatarico, Madugi Matam, do that never do adum a quaking to consider sumamitai, hen hibani. Matang and Sida I had picture, a quaking a sigi feature of the riba picture writer, Mingwina Panjarabada, Takhellambam Thoibi Devi picture, see I had Zoom Tauraka Utzerake, a quameam kuruminasi, a quameam honor dominasi, love and like so it a tabiro. Pumnamakna love and like tapi dapagi amna nungai jay akoy may amna writers sine ibiram dana nasigi session asi mapumpahan bani aduga ayhak na mayam the su request amatang tawzage Takhellambam Thoibi Devi gi picture se ayhak na yamna tang na phangjaba aduna adom gi collection adom na khangba mi Natragana Lyric Takhellambam Thoibi Devi gi picture se hena akoy mayam share tawminasi adom da leiraga disoidana thabirau aduga share tawbirau aduga akoyna handaki month aduga mathangi February month su woman writer the focus khara ihakna tawzaning aduga ina ima da su request tawzare aduga ima gi ting da su request tawzai masi request tawzari bagi maram sina amuk akoina ai isa sida huzik project ama bibire kogi writer woman writer of Manipur gi matangda presentation ama pina bagi tamakta aduna ai hakti yamna ayang mayam da su Eigi introduction pi beta haizakre ai di yamna khangzaba nachade aina engineer gi background computer science engineering gi background leizeraga I had thabak macha ma tawraga I Washington DC da leizabani Maryland da yum moina duga thabak na Washington DC da leizabani aduna literature si di tasing na imana aingonda introduce tawbani aduna literature gi sida ihakna khangzariba ihakna Eigi knowledge leizariba si akoigi book club si tawbadagi amuka hena enhance oiba ngang weringai dagi di imana haiba
adu tajaraga su handaki book club sina imana aduga imagi team na naina khangkat pira akanda naina rakanda hena khangjabani aduna hakti kesu khangjabana chade aduna akoina woman writer of Manipur hairaga kana kana no masida founding members ti akoi mayam na naina raga akoi lai aduga hujiki modern ki contemporary writer anauba writer kanana kari ibada adomgi review adom na pabada nungaiba yauraga disoidana share tawbirau masigi maramda hena khangnanabagi damakta January ke February ke se ayagna masida focus tawjari adana adomgi mateng nizari picture maming any information lairagati ayagna adomga collaborate tawning masi ayagna haizage matang asida ayag comment lokhatjage duga akoi comment asi paminasi comment si pa bahudringaida Arif na Assam da leiriba Manipur sing mayam ga phaminaraga akoi program asi tai haina irakpadu Arif yaragadi mayam picture amtang lawminaraga message amta thabirau ayha kyamna ujaningi hujik thabiragadi akoi mayam amok yengmin bagi tanja phangani aduna ayhakna makokta gi lauringai da hujik matam leiri amtang lawbirau mayamna akhoi gi program se punna phamma kanda taminai haina tabasi aingonda yamna nungsiba nungaiba ma poe aduna yengning ba haitare ko kamaina tari bano kaina haibagi akhoi gi nungsiba picture dongtang thabirau ahanbada maibam Vaneshwari Devi na khurumjari haina ibirai Kameshwar ningthauna very interesting haina haibirai Sashikanta hidang mayumna pumna makpu khurumjari haina ibirai Mandira Shana ibirai is that your painting adorning her room haina Mandira yes, the painting behind my mother that is called Love. I had painted it inspired by our beautiful flower, Siroi Lily. And the paintings behind me are work in progress. Thank you for watching. The good news is I know you may not understand Meitei Lol, but you know we have an upcoming presentation for the audience of India in English, which I am collaborating and working with my mom, with the team, with elders to present about women writers, and I will definitely invite you and message you when that presentation would be hosted. So thank you so much for watching our show and your interest in Manipuri literature. Maibam Vaneshwari Devi ne ibirai imai bem amadi iche ga ubada ngasidi yamna fresh oi. Binina haisi yamna chumi yango akoi imagi setsi aidi ubada aigi setse khara upgrade taudradi aigi laiga khara lairu tare akoi magi di akoi cheche na phajana semdana maningda yam phajaba laiga thamnaba su laibidana yam phajakhre aduga yamna look and feel si yamna phajaba ma oire yamna yaningba wafamni Roro kuman themna ibirai nungai riye ngasagi akoina ahanbada listeners singsi kamaina tawbiri aina hangbadugi answer ni yamna nungsi memboy laistramna ibirai very interesting haina ibirai jilli bi ashana ibirai handaki chahi haubagi 2021 ahanba ujaba numit oire yamna harauzai iche amadi ima anibu
ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯆꯣꯛꯊꯕ ꯅꯥꯏꯗꯕ ꯃꯄꯨ ꯃꯅꯥ ꯄꯤꯅꯕꯤꯁꯅꯨ ꯌꯥꯏꯐꯔꯦ 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 ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯪꯒꯣꯟ ꯄꯤꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯇꯥꯕꯗ ꯑꯗꯨꯒ 2021ꯒꯤ ꯃꯤꯁ ꯇꯧꯕ ꯁꯦꯁꯟ ꯂꯩꯔꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯐꯦꯁꯕꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁ ꯅꯠꯇ꯭ꯔꯒꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯇ ꯆꯠꯄꯤꯔꯒ ꯑꯗꯨꯝ ꯀꯦꯆ ꯑꯞ ꯇꯧꯕꯤꯌꯨ ꯑꯩꯍꯥꯛ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯅꯤ ꯃꯇꯨꯝꯁꯦ ꯏꯃꯥꯅ ꯄꯥꯔꯀꯥꯟꯗ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯒꯁꯨ ꯑꯩꯍꯥꯛꯅ ꯀꯣꯟꯅ ꯑꯩꯅ ꯍꯣꯁ ꯇꯧꯔꯤꯉꯩꯗ ꯇꯥꯕꯁꯤꯗ ꯈꯤꯇꯪ ꯗꯤꯁꯇ꯭ꯔꯥꯛꯁꯟ ꯂꯩꯕ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯍꯥꯛꯅ ꯀꯣꯟꯅ ꯑꯃꯨꯛ ꯇꯥꯖꯩ ꯑꯗꯨꯒ ꯑꯗꯨꯒꯤ ꯇꯥꯕ ꯏꯇꯣꯝꯗ ꯀ꯭ꯋꯥꯏꯠꯂꯤ ꯇꯥꯕꯒꯤ ꯃꯍꯥꯎꯗꯣ ꯃꯗꯨꯅ ꯑꯃꯨꯛꯀ ꯗꯤꯐ꯭ꯔꯦꯟ ꯃꯍꯥꯎ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯇꯥꯔꯀꯥꯟꯗ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯏꯔꯝꯃꯤꯕ ꯑꯗꯒꯤ ꯂꯥꯏꯟ ꯑꯃꯗ ꯃꯥꯅ ꯐꯣꯡꯗꯣꯛꯄ ꯀꯦꯔꯦꯛꯇꯔ ꯁꯥꯒꯠꯂꯛꯄꯁꯤꯗ ꯐꯣꯡꯗꯣꯛꯄ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯃꯃꯤ ꯇꯥꯕꯁꯤꯡ ꯑꯁꯤ ꯍꯟꯅ ꯍꯟꯅ ꯆꯣꯡꯊꯣꯔꯛꯄ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟ ꯑꯁꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤ ꯆꯤꯡꯂꯥꯏ ꯆꯤꯡꯅ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯗ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯇꯨ ꯑꯣꯖꯥ ꯑꯦꯟ ꯏꯆꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯟꯗꯕꯂꯥ ꯀꯣꯟꯊꯧꯖꯝ ꯄꯨꯔꯅꯤꯃꯥ ꯅ ꯏꯕꯤꯔꯛꯏ ꯈꯨꯔꯨꯝꯖꯔꯤ ꯏꯕꯣꯛꯅ ꯋꯥꯔꯤ ꯄꯥꯊꯣꯛꯄꯁꯤ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯅ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯂꯤꯇꯔꯦꯆꯔꯁꯤꯗꯩꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯅ ꯇꯥꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯀꯔꯦꯖꯤꯡ ꯑꯣꯏꯕ ꯃꯇꯝꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯗ ꯏꯕꯤꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄꯥꯃꯤꯟꯅꯔꯒ ꯈꯪꯍꯧꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯣꯜꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯇꯥꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯁꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯇꯤꯅꯦꯖꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛꯇꯦꯠ ꯑꯣꯅꯔഡ് ꯑꯣꯏꯔꯕ ꯁꯤꯅꯤꯌꯔ 70+ 80+ ꯅ ꯇꯥꯕꯤꯕꯁꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯔꯦꯟꯖꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯀꯃꯦꯟꯠ ꯏꯟꯇꯔꯦꯛ ꯇꯧꯕ ꯀꯥꯟꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯃꯅ ꯇꯥꯕꯒꯤ ꯀꯃꯦꯟ ꯁꯤꯗꯩꯁꯤꯗ ꯌꯥꯎꯕꯤꯔꯛꯄꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯗꯔꯦꯟꯗ꯭ꯔꯖꯤꯠ ꯚꯨꯇꯥꯟꯗꯒꯤ ꯌꯦꯡꯕꯤꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯑꯃꯁꯨꯡ ꯃꯦꯗꯝ ꯃꯣꯅꯤꯀꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯗꯔꯦꯟꯗ꯭ꯔꯖꯤꯠꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯌꯦꯡꯕꯤꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯁꯦ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝꯅ ꯀꯃꯦꯟ ꯊꯥꯒꯠꯂꯛꯇꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯣ ꯃꯥꯁꯦ ꯉꯁꯤꯗꯤ ꯃꯥ ꯆꯤꯜꯂ ꯃꯥꯜꯂꯦ ꯌꯥꯎꯗ꯭ꯔꯦꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨꯂꯔ ꯂꯤꯁꯅꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯀꯅꯦꯛꯁꯟ ꯂꯩꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯅꯔꯒꯁꯨ ꯗꯔꯦꯟꯗ꯭ꯔꯖꯤꯠꯅ ꯚꯨꯇꯥꯟꯗ ꯏꯃꯥꯅ ꯗꯦꯜꯂꯤꯗ ꯑꯩꯅ ꯃꯦꯔꯤꯂꯦꯟ USA ꯑꯗꯨꯅ ꯃꯐꯝ ꯃꯐꯝꯁꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯤꯇꯔꯦꯆꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯟꯗꯤꯡ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯃꯤꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯕ꯭ꯂꯦꯁꯤꯡ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯦꯅꯤꯟ ꯂꯥꯏꯁ꯭ꯔꯝꯅ ꯏꯕꯤꯔꯛꯏ ꯀꯨꯃꯥꯔꯤ ꯊꯣꯏꯕꯤ is one of great women writer of Manipur ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯤꯡ ꯔꯥꯏꯇꯔꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯒ ꯃꯥꯒꯤ ꯋꯥꯔꯤ ꯏꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯁꯣꯁꯥꯏꯇꯤꯒꯤ ꯏꯕꯤꯔꯝꯃꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯣꯀꯁ ꯇꯧꯔꯒ ꯍꯦꯟꯅ ꯁꯨ ꯃꯥꯅ ꯈꯟꯒꯠꯂꯒ ꯄꯥꯔꯛꯄꯁꯦ ꯑꯃꯃꯨꯛ ꯑꯍꯥꯟꯕꯗ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯄꯥꯈ꯭ꯔꯦ ꯑꯗꯒꯤ
ngasina amuk akoi gi mani matum je paraga magi different aspect of writing si khangbasida amuk ke hena mathang da su karamba pabirakani haina imada amuk hangbado adugi nungaiba adugi khangningba aduni akoina literature gi powers Langlen Thoibi Chanuna Ibirai Yamna Phazaba Mingni Yamna Nungsina Thonbi Babanara Imanara Pupunara Aboknara Yamna Nungsina Thonbi ba Mingni Langlen Thoibi Chanu Yamna Nungaijai Oja Warisi Pabiduna Tahan Bibagi Damak Chemonikasu Thagachari Aina Ibirai Arif Aribamna Ibirai Samu Si Aina Leizariba Mapam Sida Tree Chingnaba Thingnajai Imagi favorite animal si video namlaga Thaja Bani Haina Ibirai video si Imanadi Ukre Aduna Imana su akoigi show sida ngasi lirabani na yamna uningba ma phaure Arif na su finding the voice ta soida na share tawbiyo akhoi mayam yengminasi Moirangthem Nagendrana Ibirai watching from Rems Imphal Kurumjari Imai Bema Madi Madam Monica Wari Yamna Nungaina Tajari Rems ki dagi akoigi listener mayambu special call out akoi gi healthcare gi da mateng pangbiba mayam gi seba tawbiba aduga akoina science gi lamda leiraga literature gi amna interest laina tabibasi amna nungaijai aduga akoina last ki episode amadasu akoina doctor na irakpa poem pathokjagre aduna yamna nungaiba kainoni akoigi mifamse habati akoina professionally kenom tawraga su literature sina akoise akoigi balance porakpa nungaiba porakpa akoigi phongtokpham expressions porakpa aduna rems tagi yengbiriba pumnamakpu akoina big shout out thank you so much keep watching aduga expression da ibiba yaubiraga su soidana share tawbiro akhoi mayam taminasi khangminasi Lenin Laishramna Ibirai Eigi mani matum Phazaba wari macha amani haina Ibirai Kyamna nungsina thonbi khrabno yango ngasagi mamingse mani matum haise ngasagi angang macha se mana ko laga porakpado imana paba kanda ayangna visualize tawbada mana ningdha du da ko laga porakpada mana mani matum oina uraga pujara ineba yamna phasana thon khraba title ni Tapta fan bungna Ibirai Kurumjari ima amadi ichebu thagachari yamna nungai jai haina Ibirai Lenin I could not join this program series last few weeks. I'm really sorry, Mama and Iche Monica. Kesu kaide Lenin ngasai ehagna haizakibadu akoigi matam si chana daba soidana koi adum yaugani aduna matam chana dragasu program asi adum leirabanina akoina akoigi convenient oibu matamda amuk yengkhatpiba aduni adangasi akoigi marakta tinbibagi yamna nungaiba maphawi Jamuna Laishramna Ibirai Yumban Punsida Changkidrabasu Nupigi Thotlaba Thamoi Kachinda Kari Leibage Haibadu Kumari Thoibi Devi na Mani Matumda Utli Yamna Phazaba comment ni Jamuna Laishramna Ibirai se Ngasagi akoigi writer akoina ngasi feature tawjariba writer Takhellambam Thoibi Devi si yum pankidaba nupi neba adoisu mana yum panbagi experience si leitragasu mana society da yum palaba mi singi characters is hagalakanda utpadugi kano aduni habirisi aduga
writer asina yum pan khidabase masigi matangda imana kitang comment bibi magi personal choice oiramba yai kari ni haina khanbi aina sumaina lojai kari noina haibada yum palaba matungda ojana nga chi thambirami ba mana chaita da ngaujari ba adagi social work oiro anything da akoina nupi akoina yum palaba matungda tawbachidi be mayam wana tawbachi ojana madu imagine tawramgani na ikanjai kari noida mana ngasi yam independently ma chi janane ta irabuki matunga illaga ne tanggu daga chatpaga yauri ne ba mi me anga khomba akoi manipurgi chmai tokdana mito mayam la akanda akoi pot chat thokiba boiro adagi akoi lebak ta to boiro masina politics ki lamdu da natana everything mana chaliba ngasi wajana tawrme ba thabak singse yunggai pan ba ma oiraga di masi sungamde ngamni adu chu imung se takai ba se example se aina panjaning da bagi wani like the mayam ama legre kari noi da nupi sing si na yung si palakan da nupi sing sigi loina daita ni hai bagi wakhan ama da nupi akoi id manem oibi oro adagi imung du da leiriba mapuroiba oiro mapuroiba seba su tawadamni masa su yokadabani adagi lai su tamhangadamani si manung da mayum makai palaga di masa du semdana chatpa yaba natabani na pulap adu magi kano tu da magi chatli balamben du da yamna akaiba piba amani adu hujik su idea dum hange social work kai ka akoi icha sing lakpa kai do wada moi family ga leiba yawi de du da aina ibe manang kamai tawba dedicate daga dum discussion tawkanda khoina ngaki discussion du loiraga ngak cham thaga wari sabada nang ngasi tawriba thabak si noi imung manung na di nuksina tawbibro haina hangi ko ado as amumu punari bani haiba amumu sauning dana hundo oga chatning bani haiba di nupi singsi independent choi oide ba aduna maram oidana oja thobi luhongda bani oja pramodini suni akoina khangakpa matamda magi mamana mathanda pokpa machin manau ani pokpa nupi ngakta pokpa ni oja pramodini se ide akoi lam dar lei minna banina kitang khangja bai wani adu matam du da mai mamana mawnda hange be manambu kaino luhong chine luhong da ba haiba sidene ma panna di macha luhong ba se thabak loire na khanaraga wachangari ni do ado ojana khumi haye oja pramodini na ima ai pamdana haiba nate ne aigi tolo pamdana haiba ni ne nang chu untung pangre da ko haraga tumina mai ka da lai I haibagi wari ai tajarai abobem dagi abobem na yamna abobem ma kundra kwangi nangonda su yamna luna tawba bemna engonda wari yam libi pramodini na sumaina noknai nupi macha singsina mayum do nganta pan thoni aduga macha ne na kopak khara po ani riksha da pi hamchala ni ka hayena akoi bem sina macha ahum do Khomdram da pora aga ne oja pramodini library yung cho moi di akoi gi tidim sanabagi office oye ba ai se thari ma phamaga di ai thoye kai gi noibu oja pramodini na lauraga hai mayum da yengning da challi ne na marai lukte ne pesabi kharaga maya ri khi ga ladana drum grung phanek tuna kai nga hai ba ka se hai ba di nupi singsin na tawri ba thabak nupi singsin ngachi akoina aibi ahum sigi wari punsi wari da mukta yengbiyu ne moi ani ma luhongdra bane ba ado moi kaino nupa na haida da na luhongda bana te ba mi isu mapa lejari ne ba matam yuza ado raga su moi na madugi lambi du da changura kanda torokado ba thabak mayam duga moi na pa maga chali ba lambi siga adum mayu makai pan ba oraga su adum kaina ki ba adum yauri bani punamak na khangbiram gani na ena khanje mai thamjage aduga nasagi family balance adum hujik akoigi long da sumasigi awabasi laitaba nate adubu good news haibadi yamna supportive oina partner magi husband and wife se yamna phajana
wari sanarakan balance ama leiragadi adum masi hana dagidi khara phagat labra haina ai hakna thamjage karigino haraga ngasagi imana panbikiba nupi amana thabak se tawthorok pangam dabasi karigino haraga magi main yum palakanda ko angangi oiro aduga family ki chores haijaba tare ko aidi phi suba dagi kon phengba adagi chak thongba se nupi ki dai oiba ado hujikti yamna nungaiba mana nupa ga nupi ga se animaksi thabak tawrakanda imungi thabak se nupi na toin tawradi nupi ki thabak tu soglaka dawbanina nupa si sumagi family ki chores adagi angang gi dai ta tawbasida adum step up tawre haina ai hangna adum yamna ujai aduga tabiri ba yingbiri ba mayamna masi nupi gi khatangni haina haina khallaga hujik laibiragadi akhoi gi hujiki modern society sida yamna chatlibasiga yamna different leire haina khanbiyu aduga angang ama semakpada mama mapa animakna magi engagement se leiragadi mana miss out hodabado aduna angangi keno matawbada natragana chak thongbada adai breakfast sembada masi yawminabagi engagement miss tawbani haina ina thamjage aduna yamna aingondadi yamna positive oina ujai world se karigino haraga hujuzik nupi myam thokla isi ai samaksu aina sidaisida ai thabak tawraga aina pamjaba aigi painting aina talk show host tawba ngamjabasi masigi change ama porakpa for example chak thongba si ai ha ai samakna yamna haijabana chade aduga thong basi ayak nungtigi thongba oijade aduga masigi nungtigi thong da base masi akhoi ma natragana akhoi ma gi longnadi nokna ba yai ko odo ayakna akhoi food industry se ayak yam support tawjai aduga order tawba dagi hinjang napi lei basi phauda akhoi sida subscription lei phajana wiki 2 meals hai tare ko 2 meals se phajana recipe ga se yauraga maduda jangada ba machak si phajana box amada hapaga aigi yomgi mamang se ta thambiramani aduga ina hangto okanda mai recipe duda jangada ba du ina leirabani na tumain tawba aduna adugumba si use tawba duna aigi matam si aina kaithen ka bada yamna changkhigada ba matam adugumba du save ta hoba duna ina sigumba thabak aina pamjabasi tawthokpa ngamjabani haina thamjage aduna masigi tawrakpasida support ama changi understanding ama changi aina masi tawbada aigi family member na sau launa tawragati ai sida thoka mayam ga masi phami basinga moi haina thamjage aduna masigi matang si akoina masigi comment lakpasida kitang khana hobasi yamna tanja phangna nungai jai haibatare imana su akoigi lakpasida ahanbada imase ainaga imana ngasi kari chaningi ena hangaka imana di ainaga phajana thonga puthorakadaba malamgani aduga akoina order tawbagumba yawbase ahambada aina sum khanjabada imana su soidana share tawbiyu motsi madugi change to adum akoina yumda dum thonga pagi change se hujik akoi adum order tawrakanda charaga aina aigi office to dagi pung taruk makhai ta tholakpada yamna waraga thongba ngamdabadu adum akoina ngasi thongbasi ware order tawrasi kain hairaga masigi mental change sama lakpado adune haina share tawjaris aduda aina swai matangda hai ningba mana madu manipurda panba yadi manipur haiba lebak aigi iramjamduda panba sungya yaroi kaiginoida adugumba phutpiba kaitoba su leite aduga aigi inempok ikubok loinaba punba mafamdudadi moina chawba yaroi adagi moigi adugumba aduna society se ektane kainoda america chawkhatle moigi di yamna samna tahoyi habase aisu ureibani ai angang thinba chatpada black nupa amana ko nungti gi magi trolley sida ne mai macha yam piba pukta ngari ba hai tari ko angang do
adu illa ne urum sida khoise phamba mama lei yam phajaba ahamba ai sanupina laiba kano do chebwe ka laiba mafam pretty man drive haiba adugi duda leiningai matamda aina issue ani se moi mama mapadi office akibanina aina he global to ai leiningai sida bonding su tauge khotke ai working kha chat hoge na adai duda ai ditumin laiba haitamnina black nupa duna ne wakhat nungai na ne madi guitar ka tauraga yaura ini ko trolley duda ne angang du so ada aina khangwai khangda boi kana ai so hangjali ne ma thuma mathanda hana thole ada ai su khara nganna thokale adai thokpa sida tai ngahak la di mama singdu loina ma mapa le ga na mama le ga na mama moi macha di amta thadok te ko moi iroi babu oi ro swimming karika swimming pool da su rong pa nyam theng nei adu ga khwai dei chana badi akoi gi kaino se akoi gi kaino ayamba akoi ga yam chana ba se american sing di ai kya theng na rate matam du da embassy ka da thabak tawba mi karijat hai tare Yugoslavia ni hai adagi sponge ni hai amani hai akoi lomga se hangnei ba adu matam du da blank nupa ibungo do anahani ko da aina imo nang kano mama di kai dawi kai na hangim do ai tumina ka le ponte adu mana mai mama di working ladies ni aduna aina yumda thabak tawba yai adu da aina angang sila hobani kai ba pure adu di akoi Manipur da ka tawri do janga tawradi nupa ga do mayam jangda na mama di mai nupi du de askaram thorga thokre duga mai nupa du na nahong sara ngang pohore ka haibagi akoi kaino do adu situation do adu na su khitang tapna lakane ba khoi jadi la hujik lak ta badina te to uma chung yengune angang sing kaino mayu makai pa lu ra kanda macha ani ka di sujala ba macha puktra su pukte haidoi aduga sujala kanda nang thabak tu ada mai nupa du na so haidoi ne angang du loi hundo maga nang na mu horen do angang do kaptana khotana adu ada ado haidana to pasu yawi hujiki noigi besida ai ga wari sana bada in asyam pamu ye kamai te no ai sigi delhi sida maksun pimcha ma thengnei asyam pamu MT ka se ma se computer engineer dagi MT ka loira bani do macha ma pok padagi macha du su saure koi unei do ma thabak to I macha do yok ne hena phaye na moi mung decision logi hai angang du di aina madi kyam nuai ta bano khangde nuai bano khangde idea na nuai te kai na magi education mane expose tong ningi ba mane puthong ningi ba do yum amma palo adu raga tinga sai oja thoibi pan da ba na hena mu su pharak pagi wari ni tha thau se aigi independent si yang wa le for example do aigi sagi punchi de sune ai sai da as nahan chatningam bane adu chatninga kai ngamak te ba maraka magi da adagi akai gi noida phatta ba cooperation taw da ba wante akoi society sina ka thok ba ya da ba area khar di lei be ma aduna ni koi aduna khitang siblai tu sumla aga di sum ya ka ni aduga chani chanda lei ba punchi da di adjustment khar adum phajana wangang na raga adu negotiate taw ba di yai aduga ta sengna joint family da ahun singga mathang lairamba imungi nupi macha singdi aigi damakta gi dinate ko adudi moidi adu adjustment taw badu da tikitang ngasagi pangnare hari se mama uhidra ina mama na kari haraka da gi mukhanni akoi society du da tawdi subo ba aduna mai am tawng bo oraga so admaina kitang aduna nupi sida wa ba dum oiba aduni da adu yang pan wa ba na te hujik loin pharabani akoi manare haina di haijage ta no suman da kitang di adana dum leiri na I thamjage yamna chumi mana haibiri do dubo khagi Manipur dasu yamna pau nungai ba ina taja bada yengja bada yamna aina hogalak bada di akhoi chaningai thakningai gi mafam se lake view sina adum khata oirame maduga aina ti yamna tuina chacharate matam du da lake view leirami adagi nirmala hotel haibra duma leirami the hojikti chana na ba thakna na ba mafam restaurant yamna leire the home delivery leire ai samaki akogi thagachari gi khudol gi delivery taw base koina hummingbird ka partnership taw zabani aduna kaino ma chaning ha bata sana mogi app to the leire app to the order tawraga aduna masigum base adum change ama lai aduga ngasai gi mana haibi ri bado koina ahanlaman imana su jikse
khoi che gi de lai bada ai gi de lai bada order tawraka khoi chara ma cha si habisida huji open mind oire na traima the mind tawdana khoi gi mafam da su sumaina open mind oiraga di nongma phadok akhoi thongdana chabasu yai haibagi open do lairati madugi nungaiba madugi dugumbasu lai haina adu share tawjaban Raj Kenebona adagi akhoi matamasi hausil lakle aduga akhoi comment yam lairi aduga comment si doinamak padragadi akhoi na nungai jadabani na hak thuna pajarake Raj Kenebona ibirai ngasigi mirol na kaidong nungda kaupam thoktaba aibi singi manungda Thoibi Devi su amani matam amagi nupi aibi yotsabi makhong ahomgi manungda maru oiba makhong ama oirambi aibini Yam chumi sarasna topireba kamente tabuningdagi mamalyam laba wari asi nasigi book clubta imai bema amadi che anina lokhatpirakpa hanna thagachari nasigi babi pakriba koina khana nainariba mani matum hairiba yamna nuksiraba wari machasini Bencha Devi na makhata na ibirai hujikal di child adopt tawbasi ayambana rich family singdi nupi oina adopt tawnaba hotnai haina haibiri nasagi nupa nupi gi ahanbada nupana pamnarambadu hujik nupi na hena pamnare haibani Darendra Jitna makhata na ibirai yamna nungai warisi matam kuirabagi tungda talhidraba wahai ama nauhaunana tazaba phangbasi nungai aikhoi iboksina haiba ngasi ningsinglai hobe ngasagi word ama akhoi pa khibada word use tawbaduna memory ama evoke tawbaduni share tawbiraisi hobe haiba word Nirmala Rajkumari na ibirai aisu angang oiringaida khangjahawi leimasijagi farangji thaba aikhoigi su lei waja haina ibirai ngasagi aikhoigi function luhongbagumba chatpada leimasijagi farangji thabagi reference tuni makhata na ibirai masigi si aihaki app sida maming si tholaktre vandana gi mali khurumjari ma'am and iche today's story is really nice. This story is still a serious issue faced by many women having infertility problem. Such stories should be reached to our society as an awareness to help in solving such problem. Hujik masagi akhoi wari si amna kuirabagi mamangda ibiramabani amna forward thinking oiba aibi sina ibirambase hujik so akhoi society si the problem lay haibani macha leitrakanda samajna thina yengthabiba adagi adoption tawraba kandasu phasana accept tawbidaba admain tawba si lairi haibani adubu akhoi society si the adoption gi rate se ayagna dum uzabada yamna sina ya yok aga sina leiminaba kayasu uzare aduga tawbadadi yamna masigi problem si adum leiri haibani makhatana ayagna comment ani si ucha hodre amutang ucharake makhatana ibirai chingtham yaikhomba maitaina masigi comment si ay kitang gyan tadre
Assamda Lairiba Manipur Sing Amadi Madugi picture do Antang Thabirau Arif Assamgi Mayam Punna Lay Haibadu Oh Yamna Nungsiba Thabire ay Antang Pukatsarake Yamna Nungsi Assamgi ay Imam Tang Pukatsarake Amta Ying Biyu Yang Nungsi Dreng ay zoom in tawzarake Kitang zoom tawbiro Assamda Lairiba Manipur Sing Amadi R.K. Longjam Gi Ima Khoiga Punna Yengjari Ima Amadi Chechebu Thagatpa Phongtokjari Yamna Nungsi Mayam Yengminnabagi Khurumjari Aduga video dusu ay angtang thaba yabre yengjarake Arifna Thabirakpa video ngasagi imada yamna nungsina tharakpa samu dugi video ni Yamna nungsi Arifna thabirakpagi ngasigi program asina anauba interaction haiba tare aduna adomna group oina phaminaraga yengminnaraga di soidana picture si thabirau akoina interaction tawbasida sumaina pukhatlaga yengminnasi yamna nungsi ko Makhatana Lokachage Hamom Pramutna Ibirai watching from Montreal Kurumjari Ima Haina Ibirai Yamna Nungsi Akoigi Ngasigi Mipamsi Global Oina Mapam Dagi Yengbiri Yai Khomba Pukhambram Nasu Ibirai watching from Beijing, China Haina Ibirai Yamna Phazaba mafam amadagini Beijing China se ayaksu lakcharami Great Wall of China dusu ayak yaujarame China da isana almost 1 year muk lekjarami yamna nungsiba ayakna yamna memory phazaba leiba mafam amani masidagi yaikhomba pukrambamna Ningbiri tabada yamna nungai phazana leibiyu mafamduda yamna phazaba lam si huji covid pudi lei adumna di olaga yamna natural oiba ai isamaki oinadi aigi life ta Gwilin hairiba mafamse angtang yangkhatpiyu mayam China da leiba mafamni Gwilin hairiba mafamsi ai hakamtang pukhatjarake masigi mafamsi aigidi yamna life changing oiba Lubada Yamna Phazaba mafam amani ay photo angtang pukhatjarake asi Google tawbada angtang yengbiyu masigi mafamse Guilin China masigi mafamsida isida akoigi aina tawjaramba Huawei haiba mafamsida ayhak thabak tawjarami moigi company gi through da aina work ki chatpada koiba chatpada masigi mafamse Guilin se aigi colleague singa chatlaga masigi river gi side sida akoise chatle khongna trekking tawraga village lalaga yamna nungaiba ingonda experience ama phanghi aduga akoina marakta iroirakandaga yamna nungaiba ingonda yamna freeing oiba experience ama oikiba lamni among nonghongnana ningsinghale
ngasigi comment sina Banti Potsambam na ibirai Khurumjari Madam and Cheche Monica Tripura dagi midyeng tajari haina ibirai yamna nungsi bi Eigi Channupi gumbani Banti Hamom Pramod na ibirai angang ba matamgi angan ba matamgi aibi writer Oja Thoibi Devi gi wari macha taba phangbasi yamna nungaijai haina ibirai Jamuna Laishram na ibirai Sir Churchan Maharaj ki matamdagi Narasinghagi Jada Naudana Ningthau oirakpaduna iningthau leisem ba sanajauba phauba haibasi hojik phauba oiri ningthau oibaduna chaubagi ingkit piba khudamni Narasinghabu yamna chauthokchana panari basi aina ngasagi additional context to hapirakpani Makata na ibirai Suresh Khundongbam na Khurumjari ima amadi iche ngasidi nganna saruk yaba ngamkhidre kona record amuk yengzarage Suresh Khundongbam poirau khongjin haina ibirai Makata na Suresh na ibirai iche gi maithong amadi iliba phi yamna chunana phajai Khurumjari imagi camera angle si khara lappa mali adumakpu adum phajai ima Saroj ikai khumnaba uchari haina ibirai aigi phisi aina last ki Manipur chatpada ima kaithel dagi ima akoigi ima haina di hairara iche amana yamna nungsina ingonda pakkani khwanggi ni kaina hairaga aina leijarakpani da aihakna ngasidi yamna nungsiraba akoigi aibi aina yamna favorite oizariba haibetare ko Takhellambam Thoibi gi pagani haibeda aihakna masi sangarage haina puthoraga injaba phini aduga imagi set sina anauba set ni aduna koina imagi set se yam phajabasi uchaningdana kitang zoom out tawjabani Makata na ibirai matum Bijenti Malana mamal yam laba matam kaithokpiduna mayamda kanaraba lausing pibibagidamak thagatchari punsi nungsang ba oibiyu ima iche anibu haina ibirai Suresh Khundongbam na ibirai imagi voice ngasidi Fajaba tajahore Khurumjari ima wahei khara haibirau nolokna ningsingjari haina ibirai Suresh Khundongbam kari haina haigani mangon loina oibiro handaki 2021 sida koisu hidaka pa hore Delhi da ado aidi ngasigi sida ahanba oiba number 1 do oiba ngamhodre karigi noina haibada mi khara su kapkhini aduga aina karigumba hidaka purakanda ai lai paba ngamdradiena ahanda hana kari haini all age haitare akoise aduna chahi 60 gi abakhaiti hana changpi haina ngarangdagi moi camp adugumba lakhi habani ado ai yam hari oibasu oide ai pabasida yam focus tawjai adu nadanaba su honajari adu kapti kapkan ado khundok mo khundong su mangon oibiro punchigi nada yektana phajaba family ama adugi khongchattuda tekta kaidaba oibiro haina sumaina haijani matang asida aihak akoigi Chief Minister N Biren gi
Facebook pukhatjarake yamna nungaiba pauni Manipur gi damakta Manipur da COVID ki vaccine si yaukhre masigi picture asi ngasi ai gi Facebook ki feed the tholakpada yamna nungaiba ma phawi amta yengbiyu akhoi gi rims already healthcare gi oi biriba mayam da masipi ba hokrabani yamna chapthokcheningai gi moment ni haina thamjage aduga vaccine asi mayam healthcare da hana priority piraga vulnerable group haibati ahan laman adagi mayam da pirakanda amuk mathang tholakadabani haina thamjage science yamna chakhalabani na masigumba wana leirabasida vaccine asi puthoraga akhoi mayam si safe and sound oirakanda amuk akhoi regularly unaramba dumaina amuk unabagi hopeful oiba pauni haina thamjage yamna nungai akhoi gi Manipur gi sumaina mafam gi da vaccine si yaure haina haibasida akhoi gi Manipur da si yaure haina ngasi thagalakpase yamna up to date in time world gi matam siga chana na tawra ibasi akhoi gi CM mena pajarabada and biren singh busu yamna thagachari habiti akhoi gi Manipur sida is pra world gi level gi timing sida masigumba si porakpagi damakta mathang tana ibirai sushilna yamna nungai jai oja haina ibirai suresh ki mathang gi comment asi Eigi da phajana laktre aduna madu kanjarage Leitongbam ibungo machana ibirai watching from Sega Road haina ibirai yamna nungaire ngasigi program asi masigi comment asi lokhacharaga loisinjanaba tawjarage aduga imana any last comment pibiraga akhoi gi program asi loisinjanaba tawjarage tasengna harabada aingonda ngasi pukningda su yam nungaiba ama phaujai kari noina habada jaching mayam punama yamna pukning sangna akhoi covid ki vaccine sina laga dugi Manipur da yaukiba adagi Delhi da su huji kapa adum kapi adagi moigi AIMS ki doctor mamingdo ai haiba ngamdre adu hana kapi doctor gi manungda magi do akhoi keno tawi aduna adugumba mayam do akhoi miyoi ba samase kanagumba keno mana virus amna maiti ba pire ise virus se yam rabani matam duda cholera hairo adagi mina keno oidaba de bird flu hairo adagi dengue hairo so many lerakpase masibu maiti ba pina na baina akhoi gi ngasi leiriba akhoi world leiriba khangahi mayam se masi akoina isorgi hengma thangda leibani haina khanjaraga akoi punama yaifaminaraganda maga chathok chachin yarakpagi mangana ma uba lambi urakpase hana lambi do imam mamaga leirubadegi urakpase masi punsi gi oina yamna nungaiba amani chasing inausing aduga isusing punama tabiriba yengbiriba punama ki mafamdasu ngasi comment phajana pibira iba singi mafamdasu phajana habadi comment ki keno londu nataba comment pibiraga thambirakodo adugi damakta so aina thagatpa phongdoksari mathangi thangjadasu aiha adum ngamba oijage ngamjage akoi punama kaina gumsi loina na saireng thabirakpa mayam ama su yam nungsibiba haiba tare madu aina lana khanbiganu thangjagi manungsidai few keno akhoi hour haitare ko masida oibanina mathang sum keno oirakanda akoina khallakanda legidraba akhoi bu lamjing biramba singsida fully respect amakha pihanbado adu pamjabadagi ngasagi nupagi aiba mayam ama pathokchakrakanda ngasagi nupi aibi singse huji chama chubagi ojagi mapok mon
ꯇꯧꯔꯤꯕꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯏꯕꯤꯁꯤꯡꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯕꯁꯦ ꯃꯁꯤ ꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯤ ꯄꯤꯅꯕꯤꯌꯨ ꯄꯨꯊꯣꯛꯆꯒꯦ ꯅꯨꯄꯤꯒꯤ ꯋꯤꯃꯦꯟꯁ ꯑꯦꯝꯄꯥꯋꯔꯃꯦꯟꯇ ꯅꯠꯇꯅ ꯏꯔꯛꯏꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯄꯥꯟꯗꯕꯒꯤ ꯋꯥꯔꯤ ꯅꯠꯇꯅ ꯃꯣꯏꯅ ꯏꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯅꯤ ꯍꯥꯏꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯁꯤ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯅꯍꯥꯁꯤꯡꯁꯨ ꯑꯗꯨꯒ ꯑꯩꯅ ꯃꯊꯪ ꯁꯨꯝ ꯇꯞꯅ ꯌꯦꯡꯖꯔꯛꯀꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯊꯨꯕ ꯀꯩꯗꯧꯕꯁꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯨꯝꯅ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯃꯦꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯒꯅ ꯃꯥꯏ ꯑꯣꯏꯅ ꯊꯣꯛꯑꯒ ꯂꯥꯟꯊꯣꯛꯂꯒꯁꯨ ꯃꯁꯤꯗꯩꯁꯤꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯗꯤꯇꯦꯜ ꯊꯥꯕꯤꯔꯛꯄ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯦꯅꯦ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯖꯕ ꯃꯤꯡꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯖꯃꯨꯅꯥ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯔꯨꯅꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥꯒꯤꯁꯤꯗ ꯁꯣꯏꯗꯅꯕ ꯑꯗꯒꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅꯕ ꯍꯥꯏꯅ ꯐꯣꯇꯣ ꯑꯗꯒꯤ ꯃꯆꯥꯛ ꯃꯌꯥꯝ ꯊꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯒꯤꯗꯗꯤ ꯌꯥꯝꯅ ꯂꯨꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯣꯏꯅ ꯋꯨꯃꯦꯟ ꯔꯥꯏꯇꯔ of Manipurgi maramda akhoi book club sigi visibility si porakpasina madugi maramda ngangu hairaibese aidi karisu khangjatabani aduna ina imada masi yamna luna sinajare khoi akhang ahai mayam taminarakanda India gi oina global da present tauna bagi tamakta masi deisida akhoi January ge February se focus tawraga women writer of Manipur akhoi founding member aduga anauba thulakpa writer aduga akhoi Manipur gi literature sida women writers sing sina kari irami habagi matang sida hena research tawminaraga khaminarakan masigi presentation si phazana piba ngamnabagi damakta yengbiriba punamakki mateng nizari aduna photo video clipping thangbiba machak lariki detail masi soidana akhoi collaborate tawminasi haina masi nizaraga ngasigidi program asi loisenjarage yamna nungai interaction asi ayakna akhoi program se pung amada loisensi ko aina ima ibani tholakpase interactions ekta nungai bana ayakse khamba ngamdaba aduna aigidi angangsing haugalabani aduna breakfast tawna na ba ayak amuk chenjarage aduna mayambu khurumjari mathangda soidana unas